ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯌꯨꯝꯊꯣꯡꯄꯣꯛ ꯑꯃꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯈꯛ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯔꯥꯕꯩ ꯍꯥꯏꯅ ꯀꯧꯔꯝꯃꯤ, ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯁꯈꯤ ꯀꯧꯔꯝꯃꯤ꯫ ꯔꯥꯕꯩ ꯑꯃꯗꯤ ꯁꯈꯤ ꯌꯥꯝꯅ ꯅꯪꯂꯝꯃꯤ꯫ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯁꯨꯕ ꯅꯣꯝꯕꯗꯤ ꯌꯥꯝꯅ ꯀꯟꯖꯩ, ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯕꯗꯤ ꯉꯝꯂꯝꯗꯦ꯫ ꯔꯥꯕꯩ ꯃꯤꯒꯤ ꯂꯧ ꯌꯩꯔꯨꯔꯒ ꯁꯟꯙ꯭ꯌꯥ ꯌꯥꯆꯪꯂꯛꯄꯒꯤ ꯑꯗꯨꯗ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯁꯈꯤꯁꯨ ꯃꯥꯡꯒꯣꯟ ꯑꯗꯨꯗ ꯊꯥꯎꯃꯩ ꯑꯃ ꯊꯥꯜꯂꯒ ꯃꯄꯨꯔꯣꯏꯕ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯄꯨꯔꯣꯏꯕ ꯍꯜꯂꯛꯄ ꯎꯕꯗ, "ꯅꯨꯄꯥ, ꯍꯟꯕꯤꯔꯛꯂꯦꯗꯅ?" "ꯍꯣꯏ ꯍꯣꯏ ꯍꯣꯏ, ꯍꯜꯂꯛꯑꯦ꯫ ꯏꯃꯨꯡꯗꯒꯤ ꯈꯨꯗꯩ ꯑꯃꯇ ꯄꯨꯊꯣꯔꯛꯑꯣ." "ꯍꯣꯏ, ꯑꯩ ꯄꯨꯊꯣꯛꯆꯔꯛꯀꯦ." ꯁꯈꯤꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤ, ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯈꯨꯗꯩ ꯑꯃ ꯄꯨꯗꯨꯅ ꯊꯣꯔꯛꯂꯝꯃꯤ꯫ "ꯅꯨꯄꯥ, ꯈꯨꯗꯩ ꯍꯥꯏꯕꯗꯣ ꯁꯤꯗ ꯂꯩꯖꯔꯦ." ꯔꯥꯕꯩ ꯈꯨꯗꯩ ꯑꯗꯨ ꯂꯧꯗꯨꯅ ꯈꯨꯗꯩ ꯑꯗꯨ ꯍꯣꯡꯗꯣꯛꯂꯝꯃꯤ꯫ "ꯅꯨꯄꯤ, ꯑꯩꯈꯣꯏꯒꯤ ꯆꯥꯛꯇꯤ ꯂꯣꯏꯔꯕ꯭ꯔꯥ? ꯂꯣꯏꯔꯗꯤꯅꯦ ꯉꯟꯅ ꯆꯥꯊꯣꯛꯁꯤ, ꯉꯁꯤꯗꯤ ꯌꯥꯝ ꯋꯥꯏ." "ꯅꯨꯄꯥ, ꯉꯁꯤꯗꯤ ꯆꯦꯡ ꯂꯩꯔꯝꯗꯗꯅ ꯆꯥꯛ ꯊꯣꯡꯗ꯭ꯔꯦ." "ꯅꯪꯕꯨ ꯆꯦꯡ ꯂꯩꯇꯦ ꯍꯥꯏꯔꯗꯤ ꯉꯜꯂꯤꯉꯩꯗ ꯀꯅꯥꯗꯒꯤꯅꯣꯃ ꯍꯪꯕ ꯌꯥꯗ꯭ꯔꯣ?" "ꯍꯣ, ꯍꯪꯂꯨꯔꯕꯅꯤ꯫ ꯉꯁꯤꯗꯤ ꯁꯒꯣꯜꯁꯦꯟꯅꯤ, ꯑꯗꯨꯅ ꯆꯦꯡ ꯄꯤꯕ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯔꯛꯏ." "ꯆꯨꯝꯃꯤꯅꯦꯍꯦ ꯑꯗꯨꯁꯨ, ꯂꯧ ꯌꯩꯕꯒꯤ ꯁꯦꯟꯗꯨꯁꯨ ꯍꯌꯦꯡ ꯑꯣꯏꯅ ꯂꯧꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ." "ꯐꯔꯦꯁꯦ ꯅꯨꯄꯤ, ꯅꯣꯡ ꯐꯥꯗꯣꯛ ꯆꯔꯥ ꯍꯦꯟꯕꯕꯨ ꯀꯩꯗꯧꯏ ꯍꯥꯏꯕꯒꯦ? ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥꯅ ꯂꯧ ꯌꯩꯕꯒꯤ ꯁꯦꯟꯗꯣ ꯑꯩ ꯂꯧꯔꯨꯔꯒꯦ꯫ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯃꯗꯤꯅꯦ ꯏꯁꯤꯡ ꯊꯛꯂꯒ ꯂꯦꯟꯕ ꯍꯥꯏꯕꯗꯨꯅꯤ." ꯁꯈꯤ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯔꯥꯕꯩ ꯐꯅ ꯋꯥꯔꯕꯁꯨ ꯃꯥꯏꯊꯣꯡꯗꯗꯤ ꯑꯋꯥꯕꯒꯤ ꯃꯃꯤ ꯑꯃꯠꯇ ꯇꯥꯍꯜꯂꯝꯗꯦ꯫ ꯃꯣꯃꯣꯟꯇ ꯅꯣꯛꯇꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨ ꯍꯧꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯔꯥꯕꯩ ꯃꯥꯅ ꯉꯔꯥꯡ ꯂꯧ ꯌꯩꯈꯤꯕꯒꯤ ꯁꯦꯜ ꯂꯧꯕ ꯂꯥꯛꯂꯝꯃꯤ꯫ ꯔꯥꯕꯩ ꯎꯕꯗ, "ꯍꯩꯃꯥ, ꯔꯥꯕꯩ, ꯅꯪꯕꯨ ꯂꯧ ꯌꯩꯕꯒꯤ ꯁꯦꯜ ꯂꯧꯕ ꯂꯥꯛꯂꯤꯕ꯭ꯔꯣ?" "ꯍꯣꯏ ꯈꯨꯔꯥ." "ꯑꯗꯣ ꯔꯥꯕꯩ, ꯈꯨꯔꯥꯗꯤ ꯍꯧꯖꯤꯛ ꯁꯦꯜ ꯑꯃꯠꯇ ꯂꯩꯇ꯭ꯔꯦꯅꯦꯍꯦ, ꯀꯃꯥꯏꯅ ꯇꯧꯅꯤ ꯇꯧꯔꯤꯁꯤꯗꯤ? ꯅꯪꯒꯤꯗꯨꯕꯨ ꯅꯣꯡ ꯅꯤꯅꯤ ꯉꯥꯏꯕ ꯌꯥꯔꯔꯣꯏꯗ꯭ꯔꯅꯦ?" "ꯌꯥꯏꯌꯦ ꯈꯨꯔꯥ." "ꯐꯔꯦ ꯐꯔꯦ, ꯈꯨꯔꯥ ꯅꯪꯒꯤ ꯁꯦꯟꯗꯣ ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯕꯒ ꯄꯤꯊꯣꯔꯛꯂꯒꯦ." "ꯍꯣꯏ ꯈꯨꯔꯥ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯈ꯭ꯔꯒꯦ." "ꯍꯣꯏ ꯍꯣꯏ ꯍꯣꯏ, ꯆꯠꯂꯣ ꯆꯠꯂꯣ." ꯔꯥꯕꯩꯁꯨ ꯆꯠꯈ꯭ꯔꯦ꯫ ꯔꯥꯕꯩ ꯆꯠꯅ ꯆꯠꯅ ꯋꯥꯈꯜ ꯈꯜꯂꯝꯃꯤ꯫ "ꯆꯦꯡꯁꯨ ꯂꯩꯍꯧꯗꯦ, ꯂꯧ ꯌꯩꯕꯒꯤ ꯁꯦꯜꯁꯨ ꯄꯤꯔꯛꯇꯦ, ꯀꯃꯥꯏꯅ ꯇꯧꯅꯤ ꯇꯧꯔꯤꯁꯤꯗꯤ?" ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯂꯥꯛꯄꯅ ꯌꯨꯝꯁꯨ ꯌꯧꯔꯛꯂꯝꯃꯤ꯫ ꯁꯈꯤ ꯃꯥꯒꯤ ꯅꯨꯄꯥꯗ ꯌꯦꯡꯗꯨꯅ, "ꯅꯨꯄꯥ, ꯀꯃꯥꯏ ꯇꯧꯔꯦ? ꯂꯧ ꯌꯩꯕꯒꯤ ꯁꯦꯜꯗꯨꯕꯨ ꯄꯤꯔꯛꯑꯕꯣ?" "ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤꯗ ꯉꯥꯏꯌꯨ, ꯑꯗꯨꯒ ꯄꯤꯔꯛꯑꯒꯦꯅ ꯍꯥꯏꯔꯛꯏꯅꯦ ꯅꯨꯄꯤ." "ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ? ꯍꯧꯖꯤꯛꯀꯤ ꯆꯦꯡꯁꯨ ꯂꯩꯇꯦ, ꯅꯪꯁꯨ ꯂꯧ ꯁꯨꯕ ꯆꯠꯀꯗꯕ ꯑꯣꯏꯔꯝꯒꯅꯤ." "ꯐꯔꯦꯁꯦ ꯐꯔꯦꯁꯦ, ꯑꯩ ꯃꯔꯨꯞ ꯊꯥꯅꯤꯜ ꯍꯣꯏꯗꯒꯤ ꯆꯦꯡ ꯈꯔ ꯂꯧꯔꯛꯂꯒꯦ." "ꯃꯤꯅ ꯄꯤꯅꯤꯡꯂꯔꯣꯏꯗ ꯅꯨꯄꯥ, ꯃꯈꯣꯏꯗꯒꯤ ꯆꯦꯡ ꯂꯧꯔꯤꯕꯁꯦ ꯐꯅꯗꯤ ꯌꯥꯝꯂꯝꯂꯕꯅꯤ, ꯁꯤꯡꯁꯨ ꯁꯨꯡꯁꯤꯡ ꯁꯤꯡꯕꯤꯗꯦ, ꯃꯤꯁꯨ ꯁꯨꯔꯒ ꯆꯥꯕꯅꯤ." "ꯑꯩꯈꯣꯏꯅ ꯉꯝꯂꯕ ꯃꯇꯝꯗ ꯄꯨꯂꯞ ꯁꯤꯡꯂꯒ ꯂꯣꯏꯔꯦꯗꯅ꯫ ꯅꯪ ꯂꯩꯔꯝꯃꯨꯀꯣ, ꯑꯩ ꯃꯔꯨꯞ ꯊꯥꯅꯤꯜꯒꯤꯗ ꯑꯃꯨꯛꯇ ꯍꯪꯂꯨꯈꯤꯒꯦ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯔꯥꯕꯩꯗꯨ ꯊꯣꯛꯈꯤ꯫ ꯔꯥꯕꯩꯁꯨ ꯑꯁꯨꯝ ꯂꯥꯛꯄꯅ ꯊꯥꯅꯤꯜꯒꯤ ꯃꯌꯨꯝ ꯌꯧꯔꯛꯂꯝꯃꯤ꯫ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯊꯥꯅꯤꯜꯕꯨ ꯀꯧꯔꯝꯃꯤ꯫ "ꯃꯔꯨꯞ, ꯃꯔꯨꯞ!" ꯔꯥꯕꯩꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯊꯥꯅꯤꯜꯒꯤ ꯅꯨꯄꯤ ꯊꯣꯏꯕꯤꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯑꯦ꯫ ꯊꯣꯏꯕꯤ ꯔꯥꯕꯩ ꯎꯕꯗ, "ꯇꯥꯗ ꯂꯥꯛꯄꯤꯔꯦ, ꯀꯥꯈꯠꯄꯤꯔꯛꯑꯣ, ꯅꯆꯜ ꯐꯤꯗꯥ ꯂꯧꯊꯣꯛꯆꯔꯨꯈꯤꯒꯦ." "ꯌꯥꯔꯦꯗ, ꯑꯗꯣ ꯃꯔꯨꯞꯄꯨ ꯂꯩꯇꯕ꯭ꯔꯣ?" "ꯂꯩꯌꯦ ꯇꯥꯗ, ꯆꯥꯛ ꯆꯥꯔꯤꯌꯦ, ꯑꯩ ꯀꯧꯊꯣꯔꯛꯀꯦ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯏꯕꯤꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯊꯥꯅꯤꯜ ꯃꯣꯔꯣꯛ ꯁꯥꯕꯒꯤ ꯍꯥ ꯍꯥ ꯀꯥꯝꯗꯨꯅ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯑꯦ꯫ ꯔꯥꯕꯩ ꯎꯕꯗ, "ꯑꯁ, ꯃꯣꯔꯣꯛ ꯁꯥꯕꯅ ꯌꯥꯗ꯭ꯔꯦꯗ꯫ ꯃꯔꯨꯞ, ꯂꯧ ꯌꯩꯕ ꯆꯠꯅꯕ ꯍꯧꯕ ꯂꯥꯛꯑꯕꯣ?" "ꯃꯔꯨꯞ, ꯑꯩꯁꯦ ꯃꯔꯨꯞꯇ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ." "ꯀꯩꯅꯣ? ꯍꯦꯛꯇ ꯍꯥꯏꯌꯨ ꯀꯩꯅꯣ ꯃꯔꯨꯞ." "ꯑꯩꯁꯦ ꯃꯔꯨꯞꯇ ꯍꯥꯏꯃꯟꯗꯅꯗꯤ ꯏꯀꯥꯏꯔꯕꯅꯤ ꯇꯧꯔꯤꯁꯦ." "ꯑꯁ, ꯀꯩꯒꯤ ꯏꯀꯥꯏꯗꯣꯏꯅꯣ ꯃꯔꯨꯞ? ꯑꯁꯨꯛ ꯂꯨꯅ ꯇꯤꯟꯅꯔꯒ ꯃꯔꯨꯞꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯣ ꯆꯤꯡꯅꯗꯅ ꯍꯦꯛꯇ ꯍꯥꯏꯌꯨ." "ꯃꯔꯨꯞ ꯍꯣꯏꯒꯤ ꯆꯦꯡꯒ ꯌꯥꯝꯂꯕꯗꯤ ꯈꯤꯇ ꯂꯧꯒꯦ. ꯉꯔꯥꯡ ꯂꯧ ꯌꯩꯔꯨꯕꯒꯤ ꯁꯦꯜ ꯂꯧꯕ ꯆꯠꯂꯨꯕꯅꯤ. ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯔꯒ ꯄꯤꯔꯛꯑꯒꯦꯅ ꯍꯥꯏꯔꯛꯑꯦ. ꯁꯦꯟ ꯍꯦꯛ ꯄꯤꯔꯛꯄꯒ ꯑꯃꯨꯛ ꯄꯤꯔꯛꯀꯦ." "ꯑꯦ, ꯑꯗꯨꯒꯤ ꯑꯣꯏꯔꯦ?
ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯆꯥꯛ ꯊꯣꯡꯗ꯭ꯔꯤꯗꯨꯕꯨ ꯉꯁꯥꯏꯅ ꯈꯔ ꯉꯟꯅ ꯂꯥꯛꯄ ꯌꯥꯗ꯭ꯔꯣ? ꯑꯩ ꯆꯦꯡ ꯂꯧꯊꯣꯛꯈꯤꯒꯦꯀꯣ, ꯂꯩꯔꯝꯃꯣ ꯃꯔꯨꯞ꯫ ꯍꯣꯏ ꯃꯔꯨꯞ꯫ ꯊꯥꯅꯤꯜꯗꯣ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯈꯥꯎ ꯑꯃ ꯄꯨꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯃꯔꯨꯞ, ꯁꯦ ꯍꯋꯥꯏ ꯆꯦꯡꯋꯥꯏ ꯈꯔꯁꯨ ꯌꯥꯎꯕꯅꯤ꯫ ꯉꯔꯥꯡ ꯑꯩꯈꯣꯏ ꯅꯨꯄꯤꯒꯤ ꯃꯄꯥꯝꯒꯤ ꯃꯤ ꯂꯥꯛꯑꯝꯃꯤ, ꯑꯗꯨꯗ ꯄꯨꯔꯛꯄꯅꯤ꯫ ꯃꯔꯨꯞꯀꯤ ꯂꯃꯟꯁꯦ ꯀꯔꯝꯕ ꯃꯇꯝꯗ ꯁꯤꯡꯕ ꯉꯝꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯑꯁ, ꯀꯔꯤꯒꯤ ꯂꯃꯟꯅꯣ ꯃꯔꯨꯞ? ꯑꯩꯁꯨ ꯍꯌꯦꯡ ꯃꯔꯨꯞꯇꯒꯤ ꯃꯇꯦꯡ ꯂꯧꯔꯛꯄꯁꯨ ꯀꯅꯥꯅ ꯈꯪꯅꯤ? ꯐꯔꯦꯁꯦ, ꯃꯔꯨꯞ ꯍꯟꯅꯅꯕ ꯇꯧꯔꯣ, ꯊꯦꯡꯉꯦ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯔꯨꯞ, ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ꯫ ꯍꯣꯏ ꯍꯣꯏ꯫ ꯔꯥꯕꯩꯁꯨ ꯆꯦꯡ ꯍꯥꯞꯄ ꯈꯥꯎ ꯑꯗꯨ ꯄꯨꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯅꯨꯄꯤ, ꯁꯦ ꯆꯦꯡ ꯄꯨꯔꯛꯑꯦ, ꯆꯥꯛ ꯊꯣꯡꯅꯅꯕ ꯇꯧꯔꯣ꯫ ꯍꯣꯏ ꯍꯣꯏ, ꯊꯣꯡꯂꯒꯦ꯫ ꯁꯈꯤꯁꯨ ꯆꯥꯛ ꯊꯣꯡꯕ ꯆꯥꯛꯈꯨꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯔꯥꯕꯩ ꯂꯧꯕꯨꯛꯇ ꯆꯠꯇ꯭ꯔꯤꯉꯩ ꯃꯥꯒꯤ ꯏꯪꯈꯣꯜ ꯁꯝꯕꯜ ꯑꯗꯨ ꯌꯦꯡꯁꯤꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯁꯈꯤꯁꯨ ꯃꯤꯔꯣꯜꯂꯛꯂꯝꯃꯤ꯫ ꯔꯥꯕꯩꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯃꯤꯔꯣꯜꯂꯦ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯂꯥꯏꯔꯕ ꯑꯣꯏꯕꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯃꯕꯨꯛ ꯊꯟꯅ ꯄꯤꯖꯕ ꯉꯝꯂꯣꯏꯗ꯭ꯔꯥ ꯈꯟꯕꯗꯁꯨ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯇꯣꯛꯇꯨꯅ ꯔꯥꯕꯩꯒ ꯃꯥꯒꯤ ꯅꯨꯄꯤ ꯁꯈꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯅꯨꯄꯤ, ꯑꯩꯈꯣꯏꯅꯗꯤ ꯏꯆꯥ ꯎꯒꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯔꯥꯎꯔꯦ, ꯑꯗꯨꯕꯨ ꯍꯌꯦꯡ ꯏꯆꯥꯗꯣ ꯃꯔꯥꯏꯕꯛꯇꯤ ꯊꯤꯔꯒꯅꯤ꯫ ꯁꯈꯤꯁꯨ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯨ ꯈꯪꯂꯝꯃꯤ꯫ ꯈꯪꯗ꯭ꯔꯦ ꯅꯨꯄꯥ, ꯑꯩꯈꯣꯏꯁꯤꯕꯨ ꯀꯔꯝꯕ ꯀꯥꯟꯗ ꯅꯨꯡꯉꯥꯏꯔꯛꯀꯗꯧꯔꯤꯕꯅꯣ? ꯅꯠꯇ꯭ꯔꯒ ꯄꯨꯟꯁꯤꯁꯦ ꯑꯁꯨꯝꯅ ꯁꯨꯝ ꯂꯣꯏꯈꯤꯗꯧꯔꯕ꯭ꯔꯥ? ꯑꯩꯈꯣꯏꯁꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯅꯨꯡꯉꯥꯏꯔꯛꯈꯤꯒꯅꯤꯅꯦ꯫ ꯏꯁꯣꯔꯅ ꯑꯩꯈꯣꯏꯒꯤꯁꯨ ꯅꯨꯡꯉꯥꯏꯕ ꯁꯔꯨꯛ ꯈꯔꯗꯤ ꯁꯣꯏꯗꯅ ꯊꯨꯡꯕꯤꯔꯝꯒꯅꯤ꯫ ꯐꯔꯦꯁꯦ, ꯇꯨꯝꯅꯅꯕ ꯇꯧꯔꯁꯤ꯫ ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯇꯨꯝꯅꯅꯕ ꯇꯧꯔꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯁꯈꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯔꯝꯃꯤ꯫ ꯔꯥꯕꯩꯁꯨ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯂꯦ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯁꯈꯤꯕꯨ ꯑꯉꯥꯡ ꯎꯅꯔꯤꯕ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯔꯥꯕꯩꯗ ꯌꯦꯡꯗꯨꯅ, ꯔꯥꯕꯩ, ꯅꯪꯗꯤ ꯑꯣꯟꯊꯣꯛꯅ ꯅꯔꯥꯏꯕꯛ ꯐꯩꯗꯀꯣ꯫ ꯅꯆꯥꯅꯨꯄꯥꯁꯦ ꯑꯆꯝꯕ ꯑꯉꯥꯡ ꯅꯠꯇꯦ, ꯃꯇꯤꯛ ꯃꯒꯨꯟ ꯌꯥꯝꯅ ꯂꯩꯕ ꯑꯉꯥꯡ ꯑꯃ ꯑꯣꯏꯒꯗꯧꯔꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯌꯨ ꯍꯥꯏꯗꯨꯅ ꯂꯩꯅꯤꯍꯦ꯫ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯂꯩꯀꯥꯏꯒꯤ ꯃꯤ ꯈꯔꯁꯨ ꯇꯥꯔꯝꯃꯤ꯫ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯅ ꯊꯦꯡꯅꯕ ꯃꯤꯗ ꯄꯥꯎ ꯑꯗꯨ ꯇꯝꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯄꯥꯎ ꯑꯗꯨ ꯂꯣꯏꯅ ꯇꯥꯔꯝꯃꯤ꯫ ꯅꯣꯡꯃ ꯇꯨꯔꯦꯜꯗ ꯃꯧ ꯈꯔ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯝꯃꯤ꯫ ꯃꯧꯁꯤꯡ ꯑꯗꯨ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯅꯣꯏꯕꯨ ꯄꯥꯎ ꯑꯃ ꯇꯥꯔꯕꯣ? ꯀꯩ ꯄꯥꯎꯅꯣ ꯏꯆꯦ? ꯍꯣ, ꯁꯈꯤꯒꯤ ꯍꯟꯗꯛ ꯄꯣꯛꯄ ꯃꯆꯥꯅꯨꯄꯥꯗꯣ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯃꯇꯤꯛ ꯃꯒꯨꯜ ꯌꯥꯝꯅ ꯂꯩꯒꯅꯤ, ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯕꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯂꯧꯒꯅꯤ ꯍꯥꯏꯅ ꯍꯥꯏꯅꯦ꯫ ꯍꯩꯃꯥ, ꯑꯁꯦꯡꯕꯔꯣ? ꯍꯣ, ꯑꯁꯦꯡꯕꯅꯦ, ꯑꯁꯦꯡꯕ꯫ ꯏꯆꯦ ꯁꯈꯤꯗꯤ ꯑꯣꯟꯊꯣꯛꯅꯕꯨ ꯃꯔꯥꯏꯕꯛ ꯐꯈ꯭ꯔꯦꯗ꯫ ꯑꯗꯣ ꯏꯆꯦ ꯁꯈꯤꯒꯤ ꯃꯆꯥꯅꯨꯄꯥꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃ ꯂꯧꯒꯅꯤ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯒꯤ ꯍꯟꯗꯛ ꯄꯣꯛꯄ ꯔꯥꯖꯀꯨꯃꯥꯔꯤ ꯆꯅꯨ ꯍꯦꯟꯕꯤꯗꯣ ꯃꯥꯜꯂꯦ꯫ ꯍꯣ, ꯑꯩꯁꯨ ꯈꯜꯂꯤꯕꯅꯦ, ꯉꯔꯥꯡ ꯅꯠꯇ꯭ꯔꯣ ꯏꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃ ꯐꯪꯖꯈꯤꯕꯗꯣ? ꯍꯣꯏ, ꯃꯥꯅꯦ ꯏꯆꯦ꯫ ꯑꯣꯏꯔꯝꯃꯅꯤ ꯑꯗꯨꯗꯤ꯫ ꯃꯧꯁꯤꯡ ꯑꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯆꯠꯂꯤꯕ ꯑꯗꯨ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤ ꯑꯃꯅ ꯇꯥꯔꯝꯃꯤ꯫ ꯂꯥꯟꯃꯤ ꯑꯗꯨ ꯀꯣꯅꯨꯡꯗ ꯂꯥꯛꯇꯨꯅ ꯅꯤꯡꯊꯧꯗ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯅ, ꯂꯥꯏꯔꯕ ꯏꯃꯨꯡꯒꯤ ꯃꯆꯥ ꯑꯗꯨꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯂꯧꯒꯅꯤ ꯍꯥꯏꯕ? ꯃꯗꯨꯗꯤ ꯃꯄꯥ ꯅꯤꯡꯊꯧ ꯑꯩꯅ ꯍꯤꯡꯂꯤꯉꯩꯗ ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯅꯤꯡꯊꯧ ꯃꯇꯧ ꯀꯔꯝ ꯇꯧꯗꯨꯅ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯕꯨ ꯍꯥꯠꯁꯤꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯋꯥꯈꯜ ꯈꯟꯕꯗ ꯑꯍꯤꯡꯗꯨꯃ ꯇꯨꯝꯊꯕ ꯌꯥꯔꯝꯗꯦ꯫ ꯅꯤꯡꯊꯧ ꯋꯥꯈꯜ ꯑꯃ ꯂꯥꯛꯏ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯃꯁꯛ ꯂꯣꯠꯇꯨꯅ ꯔꯥꯕꯩꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯔꯥꯕꯩꯅ, ꯀꯅꯥ ꯍꯪꯕꯤꯕꯅꯣ ꯃꯔꯨꯞ? ꯁꯛ ꯂꯣꯠꯇꯨꯅ ꯂꯥꯛꯄ ꯅꯤꯡꯊꯧ ꯑꯗꯨꯅ, ꯃꯔꯨꯞꯀꯤ ꯏꯆꯥꯗꯣ ꯑꯩꯁꯨ ꯎꯖꯔꯦ꯫ ꯃꯔꯨꯞꯀꯤ ꯏꯆꯥꯗꯣ ꯑꯩꯒꯤ ꯏꯆꯥ ꯑꯣꯏꯅ ꯌꯣꯛꯆꯔꯒꯦ꯫ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯒꯗ꯭ꯔꯥ, ꯑꯩꯁꯨ ꯏꯃꯤꯠꯇ ꯏꯆꯥ ꯑꯃꯠꯇ ꯎꯗ꯭ꯔꯦ꯫ ꯃꯔꯨꯞꯅ ꯍꯥꯏꯕꯤꯔꯤꯕꯗꯣ ꯏꯆꯥꯒꯤꯗꯤ ꯂꯥꯏꯕꯛ ꯐꯕꯅꯤ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯑꯃꯈꯛꯇꯅꯤ꯫ ꯃꯔꯨꯞ, ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯁꯦ ꯃꯔꯨꯞ ꯂꯥꯟꯅꯗꯤ ꯈꯟꯒꯅꯨ꯫ ꯃꯔꯨꯞꯀꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯅ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯅꯤꯡ ꯊꯨꯡꯍꯟꯕ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥ? ꯑꯉꯥꯡ ꯑꯁꯦ ꯆꯔꯥ ꯍꯦꯟꯕꯗꯨ ꯃꯔꯨꯞ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥ?
ꯃꯔꯨꯞꯅ ꯍꯥꯏꯔꯤꯕꯗꯨ ꯆꯨꯝꯃꯤ ꯑꯗꯨꯕꯨ ꯃꯄꯥ ꯑꯃ ꯑꯣꯏꯔꯨꯕꯅ ꯏꯆꯥꯕꯨ ꯃꯔꯨꯞꯇ ꯄꯤꯊꯣꯛꯄꯁꯨ ꯍꯦꯛ ꯉꯝꯗ꯭ꯔꯦ ꯃꯔꯨꯞ ꯑꯩ ꯃꯔꯨꯞꯇ ꯁꯅꯥꯒꯤ ꯁꯦꯜꯍꯦꯛ 100 ꯄꯤꯖꯔꯒꯦ ꯑꯉꯥꯡ ꯑꯁꯤ ꯑꯩ ꯌꯣꯛꯆꯔꯒꯦ ꯃꯔꯨꯞꯀꯤꯗꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯏꯆꯥ ꯐꯪꯕꯒꯤ ꯑꯁꯥ ꯂꯩꯔꯦ ꯑꯗꯨꯕꯨ ꯑꯩꯒꯤꯗꯤ ꯂꯩꯇ꯭ꯔꯦ ꯃꯔꯨꯞꯅ ꯑꯩꯕꯨ ꯑꯃꯨꯛꯇ ꯅꯨꯡꯁꯤꯕꯤꯌꯨ ꯔꯥꯕꯩꯁꯨ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯤꯕꯗꯨ ꯃꯨꯟꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯌꯥꯔꯝꯃꯤ ꯐꯔꯦ ꯃꯔꯨꯞ ꯏꯆꯥꯗꯣ ꯉꯁꯤꯗꯒꯤꯗꯤ ꯃꯔꯨꯞꯀꯤ ꯏꯆꯥ ꯑꯣꯏꯔꯣ ꯑꯗꯣ ꯃꯔꯨꯞ ꯉꯥꯏꯍꯥꯛꯇ ꯂꯩꯕꯤꯔꯝꯃꯨ ꯑꯩ ꯃꯃꯥꯗ ꯋꯥꯁꯦ ꯑꯃꯨꯛꯇ ꯍꯥꯏꯗꯨꯅ ꯌꯦꯡꯒꯦ ꯍꯣꯏ ꯃꯔꯨꯞ ꯔꯥꯕꯩꯁꯨ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯁꯈꯤꯗ ꯋꯥ ꯄꯨꯝꯕ ꯍꯥꯏꯔꯝꯃꯤ ꯁꯈꯤꯁꯨ ꯑꯍꯥꯟꯕꯗꯗꯤ ꯌꯥꯔꯝꯗꯦ ꯔꯥꯕꯩꯅ ꯊꯦꯝꯃꯟꯕꯗꯒꯤ ꯌꯥꯔꯝꯃꯤ ꯑꯉꯥꯡ ꯑꯗꯨ ꯄꯨꯗꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯂꯝꯃꯤ ꯁꯈꯤ ꯀꯞꯇꯨꯅ ꯗꯥꯗꯥ ꯏꯆꯥ ꯑꯁꯤꯕꯨ ꯗꯥꯗꯥꯅ ꯍꯦꯛ ꯄꯣꯛꯄ ꯏꯆꯥꯃꯛꯅꯤ ꯈꯟꯗꯨꯅ ꯌꯣꯛꯄꯤꯔꯛꯎꯀꯣ ꯏꯆꯥ ꯑꯁꯤꯕꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯍꯟꯕꯤꯔꯛꯀꯅꯨꯀꯣ ꯗꯥꯗꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯈꯤ ꯄꯤꯛꯂꯤꯕ ꯃꯆꯥ ꯑꯗꯨꯕꯨ ꯃꯊꯥꯗ ꯀꯣꯟꯗꯨꯅ ꯄꯦꯟꯅ ꯀꯞꯆꯔꯝꯃꯤ ꯏꯆꯟꯅꯨꯄꯤ ꯑꯗꯨꯒꯤꯗꯃꯛꯇ ꯑꯣꯏꯔꯕꯗꯤ ꯅꯈꯣꯏ ꯀꯔꯤꯁꯨ ꯋꯥꯒꯅꯨ ꯑꯉꯥꯡ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯒꯅꯤ ꯍꯥꯏꯅꯈꯤꯕ ꯃꯇꯨꯡ ꯏꯟꯅ ꯁꯅꯥꯒꯤ ꯁꯦꯜꯍꯦꯛ 100 ꯄꯨꯊꯣꯔꯛꯇꯨꯅ ꯔꯥꯕꯩꯗ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯑꯉꯥꯡ ꯑꯗꯨ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯔꯥꯕꯩꯒ ꯁꯈꯤꯒꯗꯤ ꯃꯆꯥꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩꯗ ꯌꯦꯡꯗꯨꯅ ꯀꯞꯇꯨꯅ ꯂꯩꯍꯧꯏ ꯅꯤꯡꯊꯧꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯄꯨꯔꯛꯇꯨꯅ ꯎꯒꯤ ꯎꯄꯨ ꯃꯆꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯉꯥꯡ ꯑꯗꯨꯕꯨ ꯍꯥꯞꯇꯨꯅ ꯏꯔꯩ ꯀꯜꯂꯕ ꯇꯨꯔꯦꯜ ꯑꯗꯨꯗ ꯊꯥꯗꯔꯝꯃꯤ ꯎꯄꯨ ꯑꯗꯨ ꯂꯨꯞꯊꯕꯒꯤ ꯃꯍꯨꯠꯇ ꯇꯥꯎꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯅꯤꯡꯊꯧꯗꯤ ꯑꯉꯥꯡ ꯑꯗꯨ ꯁꯤꯔꯦ ꯈꯜꯂꯗꯨꯅ ꯍꯔꯥꯎꯅ ꯀꯣꯅꯨꯡꯗ ꯍꯜꯂꯛꯂꯝꯃꯤ ꯎꯄꯨ ꯑꯗꯨ ꯑꯁꯨꯝ ꯇꯥꯎꯔꯒ ꯂꯥꯛꯄꯅ ꯍꯥꯃꯦꯡ ꯂꯣꯏꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯅ ꯍꯥꯃꯦꯡ ꯁꯦꯟꯗꯨꯅ ꯂꯩꯔꯤꯉꯩ ꯑꯉꯥꯡ ꯀꯞꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ ꯂꯩꯃꯅ ꯅꯨꯄꯥ ꯀꯗꯥꯏꯗꯅꯣ ꯑꯉꯥꯡ ꯀꯞꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯤꯕꯁꯤꯕꯣ ꯇꯣꯝꯆꯧꯅ ꯑꯩꯁꯨ ꯈꯜꯂꯤꯕꯅꯤꯅꯦ ꯅꯨꯄꯤ ꯂꯝꯍꯥꯡ ꯑꯁꯤꯗ ꯀꯗꯥꯏꯗꯒꯤ ꯑꯉꯥꯡꯅꯣ ꯂꯩꯃ ꯇꯨꯔꯦꯜ ꯑꯗꯨꯗ ꯎꯄꯨ ꯑꯃ ꯇꯥꯎꯗꯨꯅ ꯂꯥꯛꯂꯤꯕ ꯑꯗꯨ ꯎꯔꯝꯃꯤ ꯅꯨꯄꯥ ꯇꯨꯔꯦꯜꯁꯤꯗ ꯎꯒꯤ ꯎꯄꯨ ꯑꯃ ꯇꯥꯎꯗꯨꯅ ꯂꯥꯛꯂꯤꯕꯁꯦ ꯎꯕ꯭ꯔꯥ ꯇꯣꯝꯆꯧꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯌꯦꯡꯂꯤꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯌꯦꯡꯂꯝꯃꯤ ꯅꯨꯄꯤ ꯑꯉꯥꯡ ꯀꯞꯄꯒꯤ ꯃꯈꯣꯜ ꯑꯁꯤꯗꯤ ꯇꯨꯔꯦꯜꯗ ꯇꯥꯎꯊꯔꯛꯂꯤꯕ ꯎꯒꯤ ꯎꯄꯨ ꯑꯁꯤꯗꯒꯤꯅꯤꯅꯦꯍꯦ ꯅꯨꯄꯥ ꯑꯉꯥꯡ ꯑꯁꯤꯒꯤ ꯊꯋꯥꯏꯁꯦ ꯑꯃꯨꯛꯇ ꯀꯟꯁꯤ ꯇꯣꯝꯆꯧ ꯏꯔꯩ ꯀꯜꯂꯕ ꯇꯨꯔꯦꯜ ꯑꯗꯨꯗ ꯀꯨꯝꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯎꯄꯨ ꯑꯗꯨꯕꯨ ꯂꯩꯀꯪꯗ ꯄꯨꯈꯠꯂꯛꯂꯝꯃꯤ ꯇꯣꯝꯆꯧ ꯎꯄꯨ ꯑꯗꯨ ꯍꯥꯡꯗꯨꯅ ꯌꯦꯡꯂꯨꯕꯗ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯉꯥꯡ ꯑꯃ ꯌꯥꯎꯗꯨꯅ ꯂꯩꯔꯝꯃꯤ ꯂꯩꯃ ꯑꯉꯥꯡ ꯑꯗꯨ ꯄꯝꯈꯠꯇꯨꯅ ꯀꯞꯄ ꯊꯦꯝꯂꯝꯃꯤ ꯑꯉꯥꯡ ꯑꯗꯨꯁꯨ ꯂꯩꯃꯅ ꯊꯦꯝꯕꯗꯒꯤ ꯀꯞꯄ ꯐꯔꯝꯃꯤ ꯀꯔꯝꯕ ꯃꯃꯥ ꯃꯄꯥꯅꯣꯅꯦ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯁꯤꯕꯨ ꯎꯄꯨ ꯑꯁꯤꯗ ꯍꯥꯞꯇꯨꯅ ꯏꯔꯩ ꯀꯜꯂꯕ ꯇꯨꯔꯦꯜ ꯑꯁꯤꯗ ꯊꯥꯗꯔꯝꯂꯤꯕ ꯑꯁꯤꯕꯣ ꯑꯣꯟꯊꯣꯛꯅꯁꯨ ꯃꯤꯅꯨꯡꯁꯤ ꯂꯩꯇꯦꯗꯀꯣ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯔꯕꯅꯤꯅꯦꯍꯦ ꯏꯁꯣꯔꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯑꯋꯥꯕꯁꯦ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯑꯉꯥꯡ ꯑꯁꯦ ꯑꯩꯈꯣꯏ ꯑꯅꯤꯗ ꯄꯤꯕꯤꯔꯕꯅꯤ ꯀꯥꯟꯅꯗꯦ ꯅꯨꯄꯤ ꯏꯆꯥ ꯑꯁꯤꯒꯤꯅꯦ ꯃꯤꯡ ꯐꯖꯕ ꯑꯃ ꯊꯣꯟꯗꯣꯛꯁꯤ ꯏꯆꯥꯒꯤ ꯃꯤꯡꯗꯤꯅꯦ ꯃꯃꯥ ꯑꯩꯅ ꯊꯣꯟꯒꯅꯤ ꯇꯥꯡꯅ ꯐꯪꯕ ꯏꯆꯥꯅꯤ ꯑꯗꯨꯅꯅꯦ ꯑꯇꯥꯡꯕ ꯍꯥꯏꯅ ꯀꯧꯒꯅꯤ ꯅꯨꯄꯤ ꯅꯪꯒꯤ ꯃꯤꯡꯗꯨꯗꯤ ꯐꯖꯕ ꯈꯔ ꯋꯥꯠꯇ꯭ꯔꯣ ꯃꯤꯡ ꯐꯖꯕ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ ꯍꯣ ꯃꯃꯥ ꯑꯩꯅꯦ ꯑꯇꯥꯡꯕ ꯊꯣꯟꯅꯤ ꯍꯥꯏꯔꯕꯗꯤ ꯊꯣꯜꯂꯅꯤ ꯍꯣ ꯐꯔꯦ ꯐꯔꯦ ꯊꯣꯜꯂꯣ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯍꯔꯥꯎ ꯍꯔꯥꯎ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈꯤꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯑꯇꯥꯡꯕꯁꯨ ꯄꯥꯈꯪ ꯐꯥꯔꯦ ꯑꯇꯥꯡꯕ ꯃꯃꯥ ꯃꯄꯥꯒꯤ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯂꯝꯃꯤ ꯒ꯭ꯌꯥꯟꯁꯨ ꯌꯥꯝꯅ ꯇꯥꯔꯝꯃꯤ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯅꯁꯨ ꯑꯇꯥꯡꯕꯕꯨ ꯌꯥꯝꯅ ꯀꯜꯂꯛꯅꯔꯝꯃꯤ ꯑꯇꯥꯡꯕ ꯃꯥꯒꯤ ꯍꯥꯃꯦꯡꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯂꯝꯄꯥꯛꯇ ꯂꯥꯛꯂꯝꯃꯤ ꯐꯩꯖꯥꯎꯒ ꯑꯃꯨꯕꯒꯁꯨ ꯑꯇꯥꯡꯕ ꯂꯩꯐꯝ ꯑꯗꯨꯗ ꯊꯤꯗꯨꯅ ꯂꯥꯛꯂꯝꯃꯤ ꯂꯥꯞꯅ ꯑꯇꯥꯡꯕꯅ ꯂꯩꯕ ꯑꯗꯨ ꯎꯕꯗ ꯑꯃꯨꯕꯅ ꯀꯟꯅ ꯂꯥꯎꯔꯛꯏ ꯑꯇꯥꯡꯕ ꯍꯣ ꯑꯇꯥꯡꯕꯧ ꯑꯇꯥꯡꯕꯁꯨ ꯃꯥꯒꯤ ꯃꯔꯨꯞ ꯑꯃꯨꯕꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯝꯃꯤ ꯑꯃꯨꯕꯒ ꯐꯩꯖꯥꯎꯒꯁꯨ ꯑꯇꯥꯡꯕꯒꯤ ꯃꯅꯥꯛꯇ ꯌꯧꯁꯤꯜꯂꯛꯂꯦ ꯀꯩꯗꯧꯔꯦ ꯅꯕꯥꯅꯤꯗꯤ ꯁꯤꯗ ꯑꯃꯨꯛ ꯂꯥꯛꯑꯗꯦ ꯏꯄꯨ ꯈꯣꯃꯩ ꯍꯣꯏꯒꯤ ꯀꯣꯝꯗꯣ ꯉꯥ ꯌꯥꯝ ꯂꯩꯍꯧꯏ ꯏꯁꯤꯠꯂꯨꯁꯦ ꯍꯥꯏꯒꯦ ꯂꯥꯛꯄꯅꯤ ꯌꯥꯏꯅꯦ ꯁꯤꯜꯂꯨꯁꯦ ꯑꯗꯣ ꯑꯩꯒꯤ ꯍꯥꯃꯦꯡꯁꯤꯡꯁꯦ ꯌꯨꯝꯗ ꯑꯝꯇ ꯍꯣꯏꯖꯤꯜꯂꯝꯈꯤꯒꯦ ꯃꯔꯨꯞ ꯑꯅꯤꯗꯨꯁꯨ ꯌꯥꯔꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯏꯄꯨ ꯈꯣꯃꯩ ꯍꯣꯏꯒꯤ ꯀꯣꯝꯗ ꯏꯁꯤꯠꯄ ꯂꯥꯛꯂꯝꯃꯤ ꯃꯈꯣꯏ ꯑꯍꯨꯝ ꯆꯪꯗꯨꯅ ꯀꯣꯝ ꯑꯗꯨ ꯏꯁꯤꯠꯂꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯗꯤ ꯍꯧꯈꯤ ꯂꯩꯃ
ꯆꯥꯛꯉꯟ ꯊꯣꯡꯗꯨꯅ ꯆꯥꯗꯨꯅ ꯉꯟꯅ ꯇꯨꯝꯂꯝꯃꯤ꯫ ꯅꯣꯡ ꯀꯟꯅ ꯇꯥꯔꯝꯃꯤ꯫ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯊꯣꯡ ꯀꯟꯅ ꯀꯟꯅ ꯊꯤꯜꯂꯛꯂꯝꯃꯤ꯫ ꯂꯩꯃꯅ ꯃꯄꯨꯔꯣꯏꯕꯕꯨ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯃꯣꯏꯄꯥꯕ, ꯇꯥꯕ꯭ꯔꯣ? ꯑꯃꯨꯛꯇ ꯍꯧꯒꯠꯂꯣ꯫ ꯇꯣꯝꯆꯧꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯧꯗꯣꯔꯛꯄ ꯑꯗꯨꯗ ꯃꯤꯀꯞ ꯊꯣꯔꯛꯂꯝꯃꯤ꯫ ꯀꯩꯗꯧꯔꯦ ꯃꯃꯥ? ꯃꯣꯏꯄꯥꯕ, ꯀꯅꯥꯅꯣ ꯑꯍꯤꯡꯁꯤꯗ ꯊꯣꯡ ꯊꯤꯜꯂꯛꯏꯁꯤꯕꯣ? ꯑꯝꯇ ꯊꯣꯛꯑꯒ ꯌꯦꯡꯉꯨꯁꯦ꯫ ꯍꯣꯏ ꯍꯣꯏ, ꯂꯥꯛꯑꯣ ꯌꯦꯡꯉꯨꯁꯦ꯫ ꯇꯣꯝꯆꯧꯒ ꯂꯩꯃꯒꯗꯨ ꯍꯧꯒꯠꯇꯨꯅ ꯃꯃꯥꯡ ꯊꯣꯡꯗꯨ ꯍꯥꯡꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯅꯤꯡꯊꯧꯒ ꯂꯥꯟꯃꯤ ꯈꯔꯒ ꯑꯣꯏꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯂꯩꯃꯒ ꯇꯣꯝꯆꯧꯒꯗꯤ ꯄꯥꯈꯠꯂꯝꯃꯤ꯫ ꯇꯣꯝꯆꯧ ꯃꯀꯣꯛ ꯅꯣꯟꯗꯨꯅ, ꯏꯅꯤꯡꯊꯧ, ꯀꯔꯤ ꯂꯩꯔꯕꯒꯦ? ꯑꯁꯨꯛ ꯊꯦꯡꯂꯕ ꯑꯍꯤꯡ ꯑꯁꯤꯗ ꯂꯥꯏꯔꯕꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯦꯡꯕꯤꯔꯛꯄꯗꯤ? ꯑꯩꯒꯤ ꯂꯥꯟꯃꯤꯁꯤꯡꯒ ꯊꯪꯅꯕ ꯈꯨꯜ ꯃꯔꯤ ꯂꯥꯟꯗꯨꯅ ꯆꯠꯀꯗꯕꯅꯤ꯫ ꯅꯣꯡ ꯑꯁꯤꯁꯨ ꯀꯟꯕꯅ ꯆꯠꯄ ꯌꯥꯗ꯭ꯔꯦ꯫ ꯉꯁꯤ ꯑꯍꯤꯡ ꯑꯁꯤꯗꯤ ꯅꯈꯣꯏꯒꯤ ꯑꯁꯤꯗ ꯂꯩꯕ ꯇꯥꯔꯦ꯫ ꯏꯅꯤꯡꯊꯧꯅ ꯍꯥꯏꯕꯤꯔꯤꯕꯗꯣ ꯅꯅꯥꯏ ꯑꯩꯈꯣꯏꯒꯤꯗꯤ ꯂꯥꯏꯕꯛ ꯐꯕꯅꯤ꯫ ꯑꯇꯥꯡꯕꯁꯨ ꯃꯄꯥꯟꯗ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯇꯣꯝꯆꯧ ꯃꯆꯥꯅꯨꯄꯥꯗ ꯌꯦꯡꯗꯨꯅ, ꯏꯕꯨꯡꯉꯣ, ꯃꯥꯡꯗ ꯂꯦꯞꯂꯤꯕꯁꯦ ꯏꯅꯤꯡꯊꯧꯅꯤ꯫ ꯏꯅꯤꯡꯊꯧꯕꯨ ꯈꯨꯔꯨꯝ꯫ ꯑꯇꯥꯡꯕꯁꯨ ꯅꯤꯡꯊꯧꯕꯨ ꯈꯨꯔꯨꯝꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯇꯥꯡꯕꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯃꯁꯥ ꯃꯎ ꯐꯕꯗꯨ ꯎꯕꯗ, ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯗꯤ ꯃꯁꯥ ꯃꯎ ꯌꯥꯝꯅ ꯐꯩꯅꯦꯍꯦ꯫ ꯅꯪꯕꯨ ꯑꯩꯒꯤ ꯂꯥꯟꯃꯤ ꯑꯣꯏꯅꯤꯡꯗ꯭ꯔꯅꯦ ꯅꯨꯄꯥ ꯃꯆꯥ? ꯑꯣꯏꯅꯤꯡꯉꯦ ꯅꯤꯡꯊꯧ꯫ ꯅꯤꯡꯊꯧ ꯑꯩꯅ ꯀꯣꯅꯨꯡꯗ ꯍꯟꯕꯒ ꯅꯪꯕꯨ ꯑꯩꯒꯤ ꯂꯥꯟꯃꯤ ꯁꯣꯏꯗꯅ ꯍꯥꯞꯀꯅꯤ꯫ ꯑꯇꯥꯡꯕ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯂꯩꯅꯅꯕ ꯍꯥꯏꯗꯨꯅ ꯀꯥ ꯑꯗꯨ ꯐꯖꯅ ꯁꯦꯡꯗꯣꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯏꯃꯨꯡꯗ ꯆꯪꯂꯛꯄꯗ ꯎꯒꯤ ꯎꯄꯨ ꯑꯃ ꯂꯩꯔꯤꯕ ꯑꯗꯨ ꯅꯤꯡꯊꯧꯅ ꯎꯔꯝꯃꯤ꯫ ꯎꯄꯨ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯃꯇꯧ ꯀꯔꯝꯅ ꯂꯩꯔꯝꯂꯤꯕꯅꯣ ꯈꯟꯕꯗ ꯅꯤꯡꯊꯧ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯇꯣꯝꯆꯧ, ꯃꯁꯤꯗ ꯂꯩꯔꯤꯕ ꯎꯒꯤ ꯎꯄꯨ ꯃꯆꯥ ꯑꯁꯤꯗꯤ ꯀꯔꯥꯏꯗꯒꯤꯅꯣ? ꯏꯅꯤꯡꯊꯧ, ꯑꯁꯦꯡꯕꯗꯨ ꯅꯅꯥꯏ ꯍꯥꯏꯖꯒꯦ꯫ ꯎꯄꯨ ꯑꯁꯦ ꯅꯣꯡꯃ ꯇꯨꯔꯦꯜꯗ ꯇꯥꯎꯊꯔꯛꯄꯗꯒꯤ ꯑꯩꯅ ꯂꯧꯈꯠꯇꯨꯅ ꯌꯦꯡꯂꯨꯕꯗ ꯎꯄꯨ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯉꯥꯡ ꯑꯃ ꯌꯥꯎꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯅꯤꯡꯊꯧꯗꯨ ꯈꯪꯅꯤꯡꯅ, ꯑꯉꯥꯡ ꯑꯗꯨ ꯍꯤꯡꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯁꯤꯈ꯭ꯔꯕ꯭ꯔꯥ? ꯏꯅꯤꯡꯊꯧ, ꯑꯉꯥꯡ ꯑꯗꯨ ꯍꯤꯡꯂꯤ꯫ ꯍꯧꯖꯤꯛ ꯏꯅꯤꯡꯊꯧꯒꯤ ꯃꯥꯡꯗ ꯂꯦꯞꯂꯝꯕ ꯑꯩꯒꯤ ꯏꯆꯥ ꯑꯇꯥꯡꯕꯅꯤ꯫ ꯅꯤꯡꯊꯧ ꯋꯥꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯁꯥꯎꯕꯁꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯇꯧ ꯀꯔꯝ ꯇꯧꯗꯨꯅ ꯑꯇꯥꯡꯕꯕꯨ ꯍꯥꯠꯁꯤꯒꯦ ꯍꯥꯏꯅ ꯈꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯈꯜꯂꯕ ꯃꯇꯨꯡꯗ ꯋꯥꯈꯜ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯇꯣꯝꯆꯧ, ꯅꯪꯒꯤ ꯅꯆꯥ ꯑꯇꯥꯡꯕꯗꯨ ꯀꯣꯅꯨꯡꯗ ꯑꯃꯨꯛꯇ ꯊꯥꯔꯨꯒꯦꯔꯥ? ꯑꯩꯗꯤ ꯃꯍꯥꯔꯥꯅꯤꯗ ꯋꯥ ꯈꯔ ꯁꯤꯟꯅꯔꯝꯒꯦ ꯇꯧꯔꯒ ꯁꯤꯟꯅꯔꯝꯗ꯭ꯔꯦ꯫ ꯐꯒꯅꯤ ꯅꯤꯡꯊꯧ, ꯅꯅꯥꯏ ꯏꯆꯥꯗꯨ ꯀꯣꯅꯨꯡꯗ ꯊꯥꯖꯔꯨꯒꯦ꯫ ꯐꯔꯦ, ꯃꯁꯤꯒꯤ ꯆꯦ ꯑꯁꯦ ꯃꯍꯥꯔꯥꯅꯤꯗ ꯄꯤꯌꯨ ꯍꯥꯏꯌꯨ꯫ ꯑꯗꯨꯒ ꯃꯍꯥꯔꯥꯅꯤꯅ ꯅꯤꯡꯊꯧ ꯑꯩꯅ ꯄꯤꯔꯛꯄꯅꯤ ꯈꯪꯅꯅꯕ ꯈꯨꯗꯣꯞ ꯑꯁꯤ ꯄꯤꯌꯨ ꯍꯥꯏꯌꯨ꯫ ꯐꯒꯅꯤ ꯅꯤꯡꯊꯧ꯫ ꯇꯣꯝꯆꯧꯅ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯄ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛ ꯃꯆꯥꯗ ꯆꯦꯛꯁꯤꯟꯅ ꯁꯤꯟꯅꯔꯝꯃꯤ꯫ ꯑꯇꯥꯡꯕꯁꯨ ꯆꯦ ꯑꯗꯨꯒ ꯈꯨꯗꯣꯞ ꯑꯗꯨꯒ ꯄꯨꯗꯨꯅ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯀꯣꯅꯨꯡ ꯇꯝꯅ ꯈꯣꯡꯁꯥꯟꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯐꯅ ꯀꯨꯏꯅ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯂꯥꯛꯄꯅ ꯎꯃꯪ ꯑꯃ ꯌꯧꯔꯛꯂꯝꯃꯤ꯫ ꯑꯇꯥꯡꯕꯁꯨ ꯃꯁꯥꯗꯨ ꯆꯣꯛꯊꯔꯝꯃꯤ꯫ ꯑꯇꯥꯡꯕ ꯋꯥꯈꯜ ꯈꯜꯂꯝꯃꯤ꯫ ꯉꯁꯤ ꯑꯍꯤꯡ ꯑꯁꯤꯗꯤ ꯎꯃꯪ ꯑꯁꯤꯗ ꯄꯣꯊꯥꯔꯒꯦ꯫ ꯍꯌꯦꯡ ꯍꯦꯛ ꯅꯣꯡꯉꯥꯟꯕꯒ ꯀꯣꯅꯨꯡꯗ ꯆꯠꯂꯒꯦ꯫ ꯑꯁꯤ ꯈꯟꯅ ꯑꯇꯥꯡꯕꯗꯨ ꯁꯒꯣꯜꯗꯒꯤ ꯀꯨꯝꯊꯔꯛꯏ꯫ ꯁꯒꯣꯜ ꯑꯗꯨ ꯆꯦꯟꯈꯤꯗꯅꯕ ꯍꯥꯏꯗꯨꯅ ꯎ ꯑꯃꯗ ꯄꯨꯟꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯇꯥꯡꯕ ꯎ ꯑꯃꯗ ꯉꯥꯗꯨꯅ ꯇꯨꯝꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯃꯍꯥꯔꯥꯅꯤꯗ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯄꯤꯔꯛꯄ ꯆꯦ ꯑꯗꯨꯁꯨ ꯃꯈꯥꯗ ꯊꯝꯂꯝꯃꯤ꯫ ꯑꯇꯥꯡꯕ ꯇꯨꯝꯂꯤꯉꯩꯗ ꯎꯃꯪꯗ ꯂꯩꯕ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯃꯤꯍꯤꯡ ꯅꯝꯃꯤ ꯍꯥꯏꯗꯨꯅ ꯇꯥꯏꯕꯪ ꯃꯤ ꯊꯤꯔꯛꯂꯝꯃꯤ꯫ ꯑꯇꯥꯡꯕꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ, ꯉꯁꯤꯗꯤ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯃꯇꯨꯡꯗ ꯇꯥꯏꯕꯪ ꯃꯤ ꯆꯥꯕ ꯐꯪꯒꯗꯧꯔꯦ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯅꯣꯛꯂꯗꯨꯅ ꯑꯇꯥꯡꯕꯒꯤ ꯃꯅꯥꯛꯇ ꯄꯥꯏꯁꯤꯜꯂꯛꯏ꯫ ꯑꯇꯥꯡꯕꯒꯤ ꯃꯅꯥꯛꯇ ꯆꯦ ꯑꯃ ꯂꯩꯔꯤꯕꯗꯨ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯎꯔꯝꯃꯤ꯫ ꯑꯥꯏ, ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯅꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯆꯦ ꯑꯁꯤꯗꯤ ꯀꯔꯤꯅꯣ? ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯆꯦ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯍꯥꯡꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯆꯦ ꯑꯗꯨꯗ ꯑꯁꯨꯝꯅ ꯏꯔꯝꯃꯤ: ꯃꯍꯥꯔꯥꯅꯤ, ꯅꯨꯄꯥ ꯃꯆꯥ ꯑꯁꯦ ꯑꯩꯅ ꯀꯣꯅꯨꯡꯗ ꯍꯜꯂꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯀꯩꯁꯨꯝ ꯁꯪꯗ ꯊꯝꯃꯨ꯫ ꯑꯗꯨꯒ ꯑꯃꯅ, ꯔꯥꯖꯀꯨꯃꯥꯔꯤꯒ ꯅꯨꯄꯥ ꯑꯁꯤꯒ ꯎꯅꯍꯟꯕ ꯌꯥꯗꯦ꯫ ꯅꯪꯅ ꯆꯦꯛꯁꯤꯗ ꯁꯦꯟꯅꯧ꯫ ꯍꯤꯡꯆꯥꯕꯤꯗꯨ ꯆꯦ ꯑꯗꯨꯗ ꯏꯔꯝꯂꯤꯕ ꯋꯥꯔꯣꯜꯁꯤꯡ ꯑꯗꯨ ꯄꯥꯔꯨꯕꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯀꯔꯤꯒꯤꯗꯃꯛ
ꯅꯤꯡꯊꯧꯅ ꯅꯨꯄꯥ ꯑꯁꯤꯕꯨ ꯀꯩꯁꯨꯝꯁꯪꯗ ꯊꯝꯒꯗꯧꯔꯤꯕ ꯑꯗꯨꯒ ꯔꯥꯖꯀꯨꯃꯥꯔꯤꯒ ꯅꯨꯄꯥ ꯑꯁꯤꯒ ꯎꯅꯍꯟꯕ ꯌꯥꯗꯦ ꯍꯥꯏꯔꯤꯕ ꯑꯁꯤꯅ ꯀꯔꯤꯒꯤ? ꯃꯈꯣꯏꯒꯤ ꯃꯅꯨꯡꯗ ꯀꯩꯅꯣꯝꯃ ꯂꯩꯔꯤ꯫ ꯐꯔꯦ, ꯑꯩ ꯅꯨꯄꯥ ꯑꯁꯤ ꯆꯥꯔꯔꯣꯏ꯫ ꯅꯨꯄꯥ ꯑꯁꯤꯅ ꯄꯨꯔꯛꯂꯤꯕ ꯆꯦ ꯑꯁꯦ ꯑꯩ ꯁꯤꯟꯗꯣꯛꯂꯒꯦ꯫ ꯅꯤꯡꯊꯧꯅ ꯄꯤꯔꯛꯂꯤꯕ ꯆꯦ ꯑꯗꯨ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯁꯤꯟꯗꯣꯛꯂꯝꯃꯤ ꯑꯗꯨꯒ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯄꯥꯏꯈꯤꯔꯝꯃꯤ꯫ ꯅꯣꯡꯁꯨ ꯈꯔ ꯈꯔ ꯉꯥꯟꯊꯣꯔꯛꯂꯦ꯫ ꯑꯇꯥꯡꯕꯁꯨ ꯃꯤꯀꯞ ꯊꯣꯛꯂꯗꯨꯅ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯨ ꯇꯣꯡꯗꯨꯅ ꯀꯣꯅꯨꯡ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯦꯞꯇꯅ ꯂꯥꯛꯄꯅ ꯀꯣꯅꯨꯡ ꯌꯧꯔꯛꯂꯝꯃꯤ꯫ ꯑꯇꯥꯡꯕ ꯀꯣꯅꯨꯡ ꯎꯕꯗ ꯋꯥꯈꯜꯗ ꯈꯜꯂꯤ, ꯃꯣꯏꯒꯤ ꯀꯣꯅꯨꯡꯁꯤꯗꯤ ꯌꯥꯝ ꯐꯖꯕ ꯖꯥꯠꯅꯤꯗꯅ꯫ ꯑꯇꯥꯡꯕꯅ ꯆꯪꯂꯛꯂꯤꯕ ꯑꯗꯣ ꯔꯥꯖꯀꯨꯃꯥꯔꯤ ꯆꯅꯨꯍꯦꯟꯕꯤꯅ ꯎꯔꯝꯃꯤ꯫ ꯑꯇꯥꯡꯕꯁꯨ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯎꯔꯝꯃꯤ꯫ ꯑꯇꯥꯡꯕ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯑꯍꯥꯟꯕ ꯎꯕ ꯃꯛꯇꯗ ꯅꯨꯡꯁꯤꯕ ꯐꯥꯎꯈꯤꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤꯁꯨ ꯑꯇꯥꯡꯕꯒ ꯆꯞ ꯃꯥꯟꯅꯩ꯫ ꯑꯅꯤꯗꯣ ꯉꯥꯏꯍꯥꯛꯇꯤ ꯃꯤꯠꯀ ꯌꯦꯡꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯃꯅꯥꯛꯇ ꯃꯅꯥꯏꯅꯨꯕꯤ ꯈꯔ ꯆꯪꯂꯛꯇꯨꯅ, ꯔꯥꯖꯀꯨꯃꯥꯔꯤ, ꯀꯔꯤ ꯇꯧꯔꯕꯒꯦ? ꯁꯛꯈꯪꯗꯕ ꯂꯝꯂꯥꯟꯕ ꯑꯁꯤꯕꯨ ꯑꯗꯨꯛ ꯃꯨꯟꯅ ꯌꯦꯡꯕꯗꯤ? ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯊꯃꯣꯏꯗ ꯁꯛꯈꯪꯗꯕ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤ ꯃꯃꯤꯕꯨ ꯇꯥꯈ꯭ꯔꯕꯔꯣ? ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨ ꯁꯨꯒꯠꯇꯨꯅ, ꯌꯥꯔꯦ ꯅꯈꯣꯏꯁꯨ꯫ ꯑꯁꯨꯝꯅ ꯔꯥꯖꯀꯨꯃꯥꯔꯤꯒ ꯃꯅꯥꯏꯅꯨꯕꯤꯁꯤꯡ ꯑꯗꯨꯒ ꯅꯣꯛꯂꯝꯃꯤ꯫ ꯑꯇꯥꯡꯕꯁꯨ ꯃꯍꯥꯔꯥꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯈ꯭ꯔꯦ꯫ ꯃꯍꯥꯔꯥꯅꯤꯅ, ꯀꯔꯤ ꯂꯩꯔꯦ ꯅꯨꯄꯥ ꯃꯆꯥ? ꯅꯪꯅ ꯑꯩꯒ ꯎꯅꯒꯦ ꯍꯥꯏꯕꯗꯤ? ꯏꯃꯥ ꯃꯍꯥꯔꯥꯅꯤ, ꯏꯅꯤꯡꯊꯧꯅ ꯏꯃꯥ ꯃꯍꯥꯔꯥꯅꯤꯗ ꯁꯤꯟꯅꯧ ꯍꯥꯏꯗꯨꯅ ꯆꯦ ꯑꯃ ꯅꯅꯥꯏꯗ ꯄꯤꯔꯛꯏ꯫ ꯆꯦ ꯑꯁꯤ ꯂꯧꯁꯤꯟꯕꯤꯌꯨ ꯏꯃꯥ ꯃꯍꯥꯔꯥꯅꯤ꯫ ꯑꯗꯨꯒ ꯏꯅꯤꯡꯊꯧꯅ ꯈꯨꯗꯣꯞ ꯑꯁꯦ ꯏꯃꯥ ꯃꯍꯥꯔꯥꯅꯤꯗ ꯁꯤꯟꯅꯧ ꯍꯥꯏꯅ ꯍꯥꯏꯕꯤꯔꯛꯏ꯫ ꯃꯍꯥꯔꯥꯅꯤꯅ ꯆꯦ ꯑꯗꯨ ꯂꯧꯗꯨꯅ ꯍꯥꯡꯇꯣꯛꯇꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯆꯦ ꯑꯗꯨꯗ ꯑꯁꯨꯝꯅ ꯏꯔꯝꯃꯤ, ꯃꯍꯥꯔꯥꯅꯤ, ꯑꯩꯅ ꯀꯣꯅꯨꯡꯗ ꯌꯧꯔꯛꯇ꯭ꯔꯤꯉꯩ ꯏꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤꯒ ꯅꯨꯄꯥ ꯑꯁꯤꯒ ꯆꯥꯎꯅ ꯂꯨꯍꯣꯡꯂꯝꯃꯨ꯫ ꯃꯍꯥꯔꯥꯅꯤꯁꯨ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯂꯤꯕꯗꯨ ꯑꯗꯨꯃꯛ ꯇꯧꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤꯒ ꯑꯇꯥꯡꯕꯒ ꯌꯥꯝꯅ ꯆꯥꯎꯅ ꯂꯨꯍꯣꯡꯕꯤꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤꯒ ꯑꯇꯥꯡꯕꯒꯗꯤ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯅꯤꯡꯊꯧꯁꯨ ꯀꯣꯅꯨꯡ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯤꯒ ꯑꯇꯥꯡꯕꯒ ꯂꯨꯍꯣꯡꯂꯦ ꯇꯥꯕꯗ ꯅꯤꯡꯊꯧ ꯃꯩ ꯍꯧꯅ ꯁꯥꯎꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯃꯍꯥꯔꯥꯅꯤꯗ ꯁꯥꯎꯅ ꯌꯦꯡꯗꯨꯅ, ꯃꯍꯥꯔꯥꯅꯤ, ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯝꯂꯤꯕꯁꯦ? ꯑꯩꯅ ꯅꯨꯄꯥ ꯑꯁꯤꯕꯨ ꯑꯩꯅ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯀꯩꯁꯨꯝꯁꯪꯗ ꯊꯅꯝꯃꯨ ꯍꯥꯏꯗꯨꯅ ꯏꯈꯤꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒ ꯅꯪꯅ ꯇꯧꯔꯝꯂꯤꯕꯁꯤ ꯀꯔꯤꯅꯣ? ꯏꯅꯤꯡꯊꯧ, ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯕꯁꯤꯕꯣ? ꯏꯅꯤꯡꯊꯧꯅ ꯏꯔꯛꯄ ꯆꯦ ꯑꯗꯨꯗꯗꯤ ꯏꯅꯤꯡꯊꯧꯅ ꯀꯣꯅꯨꯡ ꯑꯁꯤꯗ ꯍꯜꯂꯛꯇ꯭ꯔꯤꯉꯩ ꯅꯨꯄꯥ ꯑꯁꯤꯒ ꯔꯥꯖꯀꯨꯃꯥꯔꯤꯒ ꯂꯨꯍꯣꯡꯂꯝꯃꯨ ꯍꯥꯏꯅ ꯏꯔꯝꯃꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯔꯥꯅꯤꯅ ꯆꯦ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯅꯤꯡꯊꯧꯗ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯆꯦ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ, ꯃꯁꯤꯒꯤ ꯋꯥꯍꯩ ꯑꯁꯤꯗꯤ ꯑꯩꯅ ꯏꯈꯤꯕ ꯅꯠꯇꯦ꯫ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯅ ꯂꯝꯈꯥꯡꯗ ꯁꯣꯏꯗꯅ ꯆꯦ ꯑꯁꯤ ꯁꯤꯟꯗꯣꯛꯄ ꯑꯣꯏꯔꯝꯒꯅꯤ꯫ ꯂꯥꯟꯃꯤꯁꯥ, ꯅꯈꯣꯏ ꯈꯔ ꯆꯠꯇꯨꯅ ꯑꯇꯥꯡꯕꯕꯨ ꯑꯩꯒꯤ ꯏꯅꯥꯛꯁꯤꯗ ꯄꯨꯔꯛꯎ꯫ ꯐꯒꯅꯤ ꯅꯤꯡꯊꯧ꯫ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯑꯇꯥꯡꯕꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯇꯥꯡꯕꯁꯨ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯇꯥꯡꯕ ꯅꯤꯡꯊꯧ ꯎꯕꯗ ꯃꯀꯣꯛ ꯈꯨꯔꯨꯝꯗꯨꯅ, ꯏꯅꯤꯡꯊꯧꯅ ꯑꯩꯍꯥꯛꯄꯨ ꯀꯧꯕꯤꯕꯕꯨ ꯀꯔꯤ ꯂꯩꯔꯕꯒꯦ ꯅꯤꯡꯊꯧ? ꯑꯩꯅ ꯃꯍꯥꯔꯥꯅꯤꯗ ꯄꯤꯌꯨ ꯍꯥꯏꯅ ꯅꯪꯉꯣꯟꯗ ꯁꯤꯟꯅꯈꯤꯕ ꯆꯦ ꯑꯗꯨ ꯃꯗꯨ ꯅꯠꯇꯕ ꯑꯇꯣꯞꯄ ꯆꯦ ꯑꯃ ꯁꯤꯟꯗꯣꯛꯇꯨꯅ ꯃꯍꯥꯔꯥꯅꯤꯗ ꯄꯤꯔꯒ ꯑꯩꯒꯤ ꯏꯆꯥ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯅꯪꯅ ꯂꯧꯅꯝ ꯇꯧꯗꯨꯅ ꯂꯧꯈꯤꯕ ꯅꯠꯇ꯭ꯔꯥ? ꯅꯤꯡꯊꯧ ꯁꯥꯎꯅ ꯃꯥꯒꯤ ꯊꯥꯡꯗꯨ ꯁꯠꯇꯨꯅ ꯑꯇꯥꯡꯕꯒꯤ ꯃꯉꯛ ꯑꯗꯨ ꯀꯛꯀꯦ ꯍꯥꯏꯅ ꯍꯦꯛ ꯇꯧꯕꯒ ꯑꯇꯥꯡꯕꯒꯤ ꯃꯃꯥꯡꯗ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯏꯄꯥ ꯅꯤꯡꯊꯧ, ꯑꯗꯨꯝꯅ ꯇꯧꯕꯤꯒꯅꯨ꯫ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯃꯍꯥꯛ ꯑꯁꯦ ꯑꯩꯍꯥꯛꯀꯤ ꯏꯄꯨꯔꯣꯏꯕꯅꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ, ꯃꯍꯥꯛ ꯑꯁꯦ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕ ꯅꯠꯇꯦ꯫ ꯅꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕ ꯑꯗꯨꯗꯤ ꯂꯧꯅꯝ ꯇꯧꯗꯨꯅ ꯂꯨꯍꯣꯡꯈꯤꯕꯅꯤ꯫ ꯑꯗꯨꯅ ꯂꯨꯍꯣꯡꯕ ꯑꯁꯦ ꯅꯤꯡꯊꯧ ꯍꯣꯏꯅ ꯌꯥꯗꯦ꯫ ꯅꯤꯡꯊꯧ ꯑꯩꯉꯣꯟꯗ ꯂꯧꯅꯝ ꯇꯧꯕꯒꯤ ꯅꯪꯕꯨ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯅꯉꯛ ꯀꯛꯇꯨꯅ ꯍꯥꯠꯀꯅꯤ꯫ ꯏꯅꯤꯡꯊꯧꯅ ꯄꯤꯅꯤꯡꯕ ꯗꯟꯗꯤ ꯄꯤꯕꯗ ꯅꯅꯥꯏꯅ ꯍꯔꯥꯎꯅ ꯂꯧꯒꯅꯤ꯫ ꯑꯗꯨꯕꯨ ꯏꯅꯤꯡꯊꯧꯅ ꯏꯃꯥ ꯃꯍꯥꯔꯥꯅꯤꯗ ꯁꯤꯟꯅꯧ ꯍꯥꯏꯅ ꯁꯤꯟꯅꯕꯤꯔꯛꯄ ꯆꯦ ꯑꯗꯨꯃꯛꯅꯤ ꯑꯩꯍꯥꯛꯅ ꯏꯃꯥ ꯃꯍꯥꯔꯥꯅꯤꯗ ꯁꯤꯟꯅꯖꯈꯤꯕꯗꯣ꯫ ꯑꯩꯅ ꯏꯅꯤꯡꯊꯧꯗ ꯂꯧꯅꯝ ꯇꯧꯈꯤꯗꯦ ꯅꯤꯡꯊꯧ꯫ ꯏꯄꯥ ꯅꯤꯡꯊꯧ, ꯃꯍꯥꯛꯅ ꯑꯗꯨꯒꯨꯝꯅ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯊꯥꯖꯗꯦ꯫ ꯉꯔꯥꯡ ꯈꯛꯇ ꯊꯦꯡꯅꯕ ꯑꯣꯏꯔꯕꯁꯨ ꯑꯩ ꯃꯨꯟꯅ ꯈꯪꯏ ꯏꯄꯥ ꯅꯤꯡꯊꯧ꯫ ꯃꯍꯥꯔꯥꯅꯤꯅꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯑꯁꯥꯎꯕ ꯑꯗꯨ ꯊꯦꯝꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤꯅꯁꯨ ꯊꯦꯝꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯇꯧ ꯀꯔꯝ ꯇꯧꯗꯨꯅ ꯑꯇꯥꯡꯕꯕꯨ ꯃꯆꯥꯅꯨꯄꯤꯒꯤ ꯄꯨꯟꯁꯤꯗꯒꯤ ꯂꯥꯞꯅ ꯆꯠꯍꯟꯈꯤꯁꯤꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯅꯤꯡꯊꯧ
ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡꯗ ꯋꯥꯈꯜ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯗꯤ ꯐꯔꯦ, ꯑꯩꯍꯥꯛꯅ ꯍꯥꯏꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯅꯪꯅ ꯄꯥꯡꯊꯣꯛꯄ ꯉꯝꯂꯕꯗꯤ ꯅꯍꯥꯛꯄꯨ ꯑꯩꯅ ꯏꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯃꯇꯤꯛ ꯆꯥꯕ ꯅꯨꯄꯥꯅꯤ ꯍꯥꯏꯅ ꯈꯟꯒꯅꯤ꯫ ꯀꯔꯤ ꯊꯕꯛꯅꯣ ꯍꯥꯏꯕꯤꯌꯨ ꯏꯅꯤꯡꯊꯧ꯫ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯔꯣꯏꯕ ꯁꯔꯨꯛꯇ ꯆꯠꯂꯒ ꯑꯋꯥꯡꯕ ꯆꯤꯡ ꯑꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯣꯟꯗ ꯃꯀꯣꯛꯇ ꯁꯅꯥꯒꯤ ꯁꯝ ꯍꯧꯕ ꯍꯤꯡꯆꯥꯕ ꯑꯃ ꯂꯩꯔꯝꯒꯅꯤ꯫ ꯍꯤꯡꯆꯥꯕ ꯑꯗꯨꯒꯤ ꯁꯅꯥꯒꯤ ꯁꯝ ꯑꯗꯣ ꯁꯝꯅꯥ 3 ꯄꯨꯔꯛꯇꯨꯅ ꯅꯤꯡꯊꯧ ꯑꯩꯉꯣꯟꯗ ꯄꯤꯔꯕꯗꯤ ꯑꯩꯅ ꯑꯩꯒꯤ ꯏꯆꯥꯕꯨ ꯅꯪꯉꯣꯟꯗ ꯁꯣꯏꯗꯅ ꯁꯤꯟꯅꯒꯅꯤ꯫ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯏꯅꯤꯡꯊꯧ, ꯃꯐꯝ ꯑꯗꯨꯗꯤ ꯃꯤꯑꯣꯏꯕꯗꯤ ꯂꯥꯏꯔꯗꯅ ꯇꯝꯊꯤꯔꯕ ꯁꯥ ꯀꯩ ꯐꯥꯎꯕ ꯃꯐꯝ ꯑꯗꯨꯗ ꯆꯪꯕ ꯉꯝꯕ ꯅꯠꯇꯦ꯫ ꯅꯨꯄꯥ ꯃꯆꯥ ꯑꯁꯦ ꯊꯋꯥꯏ ꯁꯣꯏꯗꯅ ꯃꯥꯡꯒꯅꯤ꯫ ꯅꯤꯡꯊꯧ ꯑꯩꯅ ꯍꯥꯏꯈꯤꯕ ꯋꯥꯗ ꯅꯈꯣꯏ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯑꯌꯦꯠꯄ ꯑꯄꯟꯕ ꯄꯤꯔꯛꯀꯅꯨ꯫ ꯑꯇꯥꯡꯕ ꯃꯁꯥꯗ ꯑꯀꯤꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯏꯅꯤꯡꯊꯧ, ꯑꯩꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯆꯠꯆꯔꯨꯔꯒꯦ, ꯑꯗꯨꯒ ꯔꯤꯄꯦꯠ ꯏꯅꯤꯡꯊꯧ, ꯑꯩꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯆꯠꯆꯔꯨꯔꯒꯦ, ꯑꯗꯨꯒ ꯍꯤꯡꯆꯥꯕ ꯑꯗꯨꯒꯤ ꯁꯝꯅꯥ 3 ꯄꯨꯗꯨꯅ ꯏꯅꯤꯡꯊꯧꯗ ꯀꯠꯆꯒꯦ꯫ ꯅꯨꯄꯥ, ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ? ꯍꯤꯡꯆꯥꯕ ꯑꯗꯣ ꯑꯔꯥꯏꯕ ꯍꯤꯡꯆꯥꯕ ꯅꯠꯇꯤꯌꯦ, ꯌꯥꯝ ꯇꯝꯊꯤꯕ ꯍꯤꯡꯆꯥꯕꯅꯦ꯫ ꯔꯥꯖꯀꯨꯃꯥꯔꯤ, ꯑꯩꯅ ꯅꯍꯥꯛꯀꯤꯗꯃꯛ ꯇꯧꯕ ꯉꯝꯂꯣꯏꯗꯕ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯔꯥꯖꯀꯨꯃꯥꯔꯤꯒꯤꯗꯃꯛ ꯊꯋꯥꯏ ꯊꯥꯎ ꯍꯥꯏꯔꯕꯁꯨ ꯑꯩ ꯉꯝꯒꯅꯤꯌꯦ ꯔꯥꯖꯀꯨꯃꯥꯔꯤ꯫ ꯔꯥꯖꯀꯨꯃꯥꯔꯤꯒ ꯑꯇꯥꯡꯕꯒ ꯀꯞꯃꯤꯟꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯅꯤꯡꯊꯧꯗꯤ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯇꯥꯡꯕꯁꯨ ꯍꯤꯡꯆꯥꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯗꯨꯅ ꯆꯠꯅꯅꯕ ꯊꯣꯔꯛꯂꯦ꯫ ꯔꯥꯖꯀꯨꯃꯥꯔꯤꯅ, ꯏꯕꯨꯡꯉꯣ, ꯅꯪꯅ ꯆꯠꯂꯤꯕ ꯊꯕꯛ ꯑꯗꯣ ꯃꯥꯏ ꯄꯥꯛꯇꯨꯅ ꯑꯩꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯍꯜꯂꯛꯎꯀꯣ꯫ ꯔꯥꯖꯀꯨꯃꯥꯔꯤ, ꯑꯩ ꯅꯪꯒꯤ ꯅꯅꯥꯛꯇ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤꯌꯦ, ꯅꯪ ꯑꯩꯕꯨ ꯍꯜꯂꯛꯄ ꯉꯥꯏꯔꯝꯃꯨꯀꯣ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯃꯉꯛ ꯑꯗꯨ ꯅꯣꯝꯃꯤ꯫ ꯑꯇꯥꯡꯕꯁꯨ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯅꯨꯡꯁꯤꯅ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯂꯒ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯨ ꯇꯣꯡꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯇꯥꯡꯕꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯑꯇꯥꯡꯕꯁꯨ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯈꯨꯜ ꯑꯃꯗ ꯊꯨꯡꯂꯝꯃꯤ꯫ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯜꯂꯛꯂꯦ꯫ ꯑꯇꯥꯡꯕ ꯈꯨꯜ ꯑꯗꯨꯗ ꯑꯍꯤꯡꯗꯨꯃ ꯂꯦꯛꯂꯒꯦ ꯈꯟꯗꯨꯅ ꯌꯨꯝ ꯑꯃꯗ ꯆꯪꯂꯛꯏ꯫ ꯌꯨꯝ ꯑꯗꯨꯗꯒꯤ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯃ ꯊꯣꯛꯂꯛꯇꯨꯅ, ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯀꯅꯥ ꯍꯪꯒꯦ ꯍꯥꯏꯕꯅꯣ? ꯕꯥꯕꯥ, ꯉꯁꯤ ꯑꯍꯤꯡꯁꯤꯃ ꯕꯥꯕꯥꯒꯤꯁꯤꯗ ꯂꯩꯖꯒꯦ ꯌꯥꯒꯗ꯭ꯔꯥ? ꯌꯥꯕꯕꯨꯗꯤ ꯌꯥꯏ, ꯑꯗꯣ ꯅꯪꯕꯨ ꯀꯗꯥꯏꯗꯒꯤꯅꯣꯅꯦꯍꯦ? ꯑꯗꯨꯒ ꯃꯐꯝ ꯀꯗꯥꯏꯗ ꯆꯠꯀꯦ ꯍꯥꯏꯕꯅꯣ? ꯑꯇꯥꯡꯕꯅ ꯅꯨꯄꯥ ꯑꯗꯨꯗ ꯋꯥꯔꯤ ꯄꯨꯝꯕ ꯑꯃꯠꯇ ꯆꯤꯊꯗꯅ ꯂꯤꯔꯝꯃꯤ꯫ ꯑꯍꯜ ꯑꯗꯨ ꯑꯇꯥꯡꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯆꯥꯅꯨꯄꯥ, ꯅꯪꯅ ꯆꯠꯀꯗꯧꯔꯤꯕ ꯃꯐꯝ ꯑꯗꯣ ꯑꯔꯥꯏꯕ ꯃꯐꯝ ꯅꯠꯇꯦ, ꯌꯥꯝꯅ ꯁꯥꯊꯤꯕ ꯃꯐꯝꯅꯤ꯫ ꯑꯗꯨꯅ ꯍꯌꯦꯡ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯅꯌꯨꯝꯗ ꯍꯟꯈꯣ꯫ ꯑꯍꯜ ꯑꯗꯨꯅ ꯐꯅ ꯍꯥꯏꯔꯕꯁꯨ ꯑꯇꯥꯡꯕ ꯌꯥꯔꯝꯗꯦ꯫ ꯐꯔꯦ ꯏꯆꯥꯅꯨꯄꯥ, ꯆꯠꯂꯨꯔꯣ꯫ ꯅꯪꯅ ꯆꯠꯂꯤꯕ ꯊꯕꯛ ꯑꯗꯨꯅ ꯃꯥꯏ ꯄꯥꯛꯂꯕꯗꯤ ꯑꯩꯒꯤ ꯄꯣꯛꯄꯗꯒꯤ ꯃꯔꯣꯜ ꯊꯣꯔꯛꯇ꯭ꯔꯕꯤ ꯏꯆꯥꯅꯨꯄꯤ ꯑꯃ ꯂꯩ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯗ ꯃꯇꯧ ꯀꯔꯝꯅ ꯃꯔꯣꯜ ꯊꯣꯛꯂꯛꯀꯅꯤ ꯑꯃꯨꯛꯇ ꯍꯪꯕꯤꯔꯛꯎ꯫ ꯑꯩ ꯁꯣꯏꯗꯅ ꯍꯪꯂꯛꯀꯦ ꯕꯥꯕꯥ꯫ ꯑꯇꯥꯡꯕ ꯑꯍꯤꯡꯗꯨꯃ ꯌꯨꯝ ꯑꯗꯨꯗ ꯂꯦꯛꯂꯝꯃꯤ꯫ ꯅꯣꯡ ꯉꯥꯟꯕꯒ ꯑꯃꯨꯛ ꯌꯨꯝ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯇꯥꯡꯕꯅ ꯂꯦꯞꯇꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯂꯩꯄꯥꯛ ꯑꯃ ꯌꯧꯔꯛꯂꯝꯃꯤ꯫ ꯂꯩꯄꯥꯛ ꯑꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯦꯜ ꯄꯥꯏꯕ ꯅꯨꯄꯥ ꯑꯃꯒ ꯑꯇꯥꯡꯕꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯑꯇꯥꯡꯕꯗ ꯀꯔꯥꯏꯗ ꯆꯠꯀꯗꯕꯅꯣ ꯍꯪꯂꯝꯃꯤ꯫ ꯑꯇꯥꯡꯕꯁꯨ ꯅꯨꯄꯥ ꯑꯗꯨꯗ ꯃꯥꯒꯤ ꯈꯣꯡꯆꯠ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯂꯤꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ, ꯃꯐꯝ ꯑꯗꯨꯗ ꯑꯩꯗꯤ ꯆꯠꯍꯟꯅꯤꯡꯗꯦ, ꯑꯗꯨꯕꯨ ꯅꯪꯅ ꯆꯠꯇꯕ ꯌꯥꯗꯦ ꯍꯥꯏꯔꯕꯗꯤ ꯆꯠꯂꯣ꯫ ꯑꯗꯨꯕꯨ ꯅꯪꯅ ꯃꯥꯏ ꯄꯥꯛꯂꯕꯗꯤ ꯍꯤꯡꯆꯥꯕ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯪꯉꯨ, ꯑꯩꯒꯤ ꯏꯪꯈꯣꯜ ꯑꯁꯤꯗ ꯁꯦꯝ ꯄꯥꯝꯕꯤ ꯑꯃ ꯍꯧꯏ꯫ ꯁꯦꯝ ꯄꯥꯝꯕꯤꯗꯨꯗ ꯄꯥꯜꯂꯤꯕ ꯁꯦꯝꯁꯤꯡ ꯑꯗꯣ ꯁꯅꯥꯒꯤ ꯁꯦꯝꯅꯤ, ꯑꯗꯨꯕꯨ ꯃꯇꯝ ꯈꯔ ꯑꯁꯤꯗ ꯁꯦꯝ ꯄꯥꯝꯕꯤ ꯑꯗꯨ ꯀꯪꯁꯤꯜꯂꯛꯂꯦ꯫ ꯃꯇꯧ ꯀꯔꯝꯅ ꯐꯒꯅꯤ ꯍꯥꯏꯕꯗꯣ ꯍꯤꯡꯆꯥꯕꯗꯨꯗ ꯍꯪꯕꯤꯔꯛꯎ꯫ ꯑꯩ ꯁꯣꯏꯗꯅ ꯍꯪꯖꯔꯛꯀꯦ꯫ ꯑꯇꯥꯡꯕꯗꯣ ꯁꯦꯜ ꯄꯥꯏꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯍꯥꯎ ꯑꯊꯨꯝ ꯃꯕꯨꯛ ꯄꯦꯟꯅ ꯄꯤꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯇꯥꯡꯕ ꯃꯥꯒꯤ ꯈꯣꯡꯆꯠ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯆꯠꯄ ꯍꯧꯔꯝꯃꯤ꯫ ꯑꯇꯥꯡꯕꯅ ꯑꯁꯨꯝ ꯂꯦꯞꯇꯅ ꯂꯥꯛꯄꯅ ꯆꯥꯎꯔꯕ ꯏꯄꯥꯛ ꯑꯃ ꯂꯥꯟꯕ ꯇꯥꯔꯝꯃꯤ꯫ ꯑꯇꯥꯡꯕ ꯑꯆꯧꯕ ꯏꯄꯥꯛ ꯑꯗꯨ ꯀꯔꯝꯅ ꯂꯥꯟꯁꯤꯒꯦ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯆꯩꯁꯨ ꯄꯥꯏꯕ ꯍꯅꯨꯕ ꯑꯃ ꯑꯇꯥꯡꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯑꯍꯜ ꯑꯗꯨꯅ ꯑꯇꯥꯡꯕꯗ ꯌꯦꯡꯗꯨꯅ, ꯏꯁꯨ ꯅꯨꯄꯥ,
ꯅꯪꯕꯨ ꯀꯗꯥꯏꯗ ꯆꯠꯀꯦ ꯍꯥꯏꯕꯅꯣ? ꯏꯕꯣ, ꯅꯁꯨꯁꯦ ꯏꯄꯥꯒꯁꯦ ꯂꯥꯟꯊꯣꯛꯇꯨꯅ ꯃꯃꯥꯡꯗ ꯎꯔꯤꯕ ꯆꯤꯡ ꯑꯁꯤꯗ ꯆꯠꯀꯗꯕꯅꯤ꯫ ꯃꯥꯡꯗ ꯎꯔꯤꯕ ꯆꯤꯡ ꯑꯁꯤꯗꯗꯤ ꯀꯩꯗꯧꯕꯅꯣ ꯏꯁꯨꯅꯨꯄꯥ? ꯑꯇꯥꯡꯕꯅ ꯋꯥꯔꯤ ꯄꯨꯝꯕ ꯑꯍꯜ ꯑꯗꯨꯗ ꯂꯤꯗꯨꯅ ꯈꯪꯍꯜꯂꯝꯃꯤ꯫ ꯏꯁꯨꯅꯨꯄꯥ, ꯅꯪꯅ ꯆꯠꯀꯗꯧꯔꯤꯕꯁꯦ ꯍꯤꯡꯕ ꯑꯃꯗꯤ ꯁꯤꯕ ꯑꯅꯤꯒꯤ ꯃꯔꯛꯇꯅꯤ꯫ ꯑꯗꯨꯅ ꯅꯪꯅ ꯍꯤꯡꯗꯨꯅ ꯂꯥꯛꯂꯕꯗꯤ ꯍꯤꯡꯆꯥꯕ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯪꯉꯛꯎ, ꯏꯄꯨꯁꯦ ꯆꯍꯤ 110 ꯁꯨꯔꯦ, ꯀꯔꯝꯅ ꯁꯤꯒꯅꯤ ꯍꯥꯏꯅ ꯍꯤꯡꯆꯥꯕ ꯑꯗꯨꯗ ꯍꯪꯂꯛꯎ꯫ ꯏꯄꯨ, ꯑꯗꯨꯒꯤ ꯑꯣꯏꯔꯕꯗꯤ ꯅꯁꯨ ꯁꯣꯏꯗꯅ ꯍꯪꯖꯔꯛꯀꯦ꯫ ꯑꯗꯨꯕꯨ ꯏꯄꯥꯒꯁꯦ ꯀꯔꯝꯅ ꯂꯥꯟꯒꯅꯤ? ꯏꯄꯥꯒꯁꯦ ꯂꯥꯟꯅꯅꯕ ꯍꯤꯁꯨ ꯑꯃꯠꯇ ꯂꯩꯇꯦ꯫ ꯏꯁꯨꯅꯨꯄꯥ, ꯑꯗꯨꯒꯤ ꯑꯣꯏꯔꯕꯗꯤ ꯋꯥꯒꯅꯨ꯫ ꯏꯄꯨꯅ ꯏꯄꯥꯛ ꯑꯁꯤ ꯂꯥꯟꯅꯅꯕ ꯏꯁꯨꯗ ꯋꯥꯍꯩ ꯈꯔ ꯍꯥꯏꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯅꯨꯕ ꯑꯗꯨꯅ ꯑꯇꯥꯡꯕꯗ ꯋꯥꯍꯩ ꯈꯔ ꯁꯣꯟꯅꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯇꯥꯡꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯁꯣꯟꯕꯗ ꯏꯄꯥꯛ ꯑꯗꯨꯒꯤ ꯋꯥꯡꯃꯗ ꯂꯩꯔꯝꯃꯤ꯫ ꯑꯇꯥꯡꯕ ꯆꯤꯡ ꯑꯗꯨ ꯇꯝꯅ ꯀꯥꯔꯛꯏ꯫ ꯑꯁꯨꯝ ꯀꯥꯔꯛꯄꯅ ꯍꯤꯡꯆꯥꯕ ꯑꯗꯨꯒꯤ ꯃꯌꯨꯝ ꯌꯧꯔꯛꯂꯝꯃꯤ꯫ ꯍꯤꯡꯆꯥꯕ ꯑꯗꯨꯒꯤ ꯃꯌꯨꯝꯗꯨ ꯀꯣꯅꯨꯡꯒꯨꯝꯅ ꯐꯖꯔꯝꯃꯤ꯫ ꯑꯇꯥꯡꯕ ꯍꯤꯡꯆꯥꯕꯒꯤ ꯌꯨꯝꯗ ꯑꯁꯨꯝ ꯆꯪꯂꯛꯄꯗ ꯍꯤꯡꯆꯥꯕꯒꯤ ꯃꯃꯥꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯍꯤꯡꯆꯥꯕ ꯑꯗꯨꯒꯤ ꯃꯃꯥꯅ, ꯅꯍꯥꯛ ꯀꯅꯥꯅꯣ? ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ? ꯑꯩꯒꯤ ꯏꯆꯥ ꯍꯤꯡꯆꯥꯕ ꯂꯥꯛꯂꯕꯗꯤ ꯁꯣꯏꯗꯅ ꯆꯥꯕꯤꯈ꯭ꯔꯒꯅꯤ꯫ ꯑꯗꯨꯅꯅꯦ, ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯆꯠꯍꯧꯔꯣ꯫ ꯑꯇꯥꯡꯕꯅ ꯍꯤꯡꯆꯥꯕꯒꯤ ꯃꯃꯥꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ꯫ ꯍꯤꯡꯆꯥꯕꯒꯤ ꯃꯃꯥ ꯑꯗꯨꯁꯨ ꯑꯇꯥꯡꯕꯒꯤ ꯃꯇꯦꯡ ꯄꯥꯡꯂꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯑꯇꯥꯡꯕꯕꯨ ꯃꯍꯩ ꯇꯧꯗꯨꯅ ꯎꯆꯤ ꯑꯃ ꯑꯣꯜꯍꯜꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯍꯤꯡꯆꯥꯕ ꯑꯗꯨ ꯂꯥꯛꯂꯝꯃꯤ꯫ ꯍꯤꯡꯆꯥꯕ ꯃꯥꯅ ꯐꯥꯔꯛꯄ ꯁꯥ ꯈꯔꯗꯨ ꯆꯥꯔꯒ ꯄꯣꯊꯥꯔꯝꯃꯤ꯫ ꯃꯃꯥ ꯍꯤꯡꯆꯥꯕꯤꯅ ꯃꯆꯥ ꯍꯤꯡꯆꯥꯕ ꯑꯗꯨꯒꯤ ꯃꯀꯣꯛꯇ ꯍꯨꯠꯄꯤꯔꯤ꯫ ꯃꯃꯥꯅ ꯃꯆꯥꯒꯤ ꯁꯝꯅꯥ ꯑꯃ ꯊꯗꯠꯂꯝꯃꯤ꯫ ꯍꯤꯡꯆꯥꯕꯗꯨ ꯅꯥꯔꯗꯨꯅ ꯂꯥꯎꯔꯛꯏ, ꯏꯃꯥ, ꯀꯩꯅꯣ ꯏꯃꯥ, ꯅꯥꯏꯌꯦ꯫ ꯏꯃꯥꯗꯤ ꯃꯪ ꯑꯃ ꯃꯪꯂꯨꯔꯦꯗꯅ꯫ ꯑꯩꯒꯤ ꯃꯪꯗ ꯄꯣꯛꯄꯗꯒꯤ ꯃꯔꯣꯜ ꯊꯣꯛꯂꯛꯇꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯎꯔꯝꯃꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯗꯣ ꯃꯇꯧ ꯀꯔꯝꯅ ꯃꯔꯣꯜ ꯊꯣꯛꯀꯅꯤ? ꯅꯤꯡꯊꯤ ꯇꯨꯔꯦꯜꯗ ꯊꯝꯕꯥꯜ ꯑꯃ ꯑꯉꯧꯕ ꯑꯃꯈꯛ ꯁꯥꯠꯄꯅꯤ꯫ ꯊꯝꯕꯥꯜ ꯑꯗꯨꯒꯤ ꯊꯝꯕꯧ ꯑꯗꯨ ꯄꯤꯖꯔꯕꯗꯤ ꯃꯔꯣꯜ ꯁꯣꯏꯗꯅ ꯊꯣꯛꯀꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯍꯤꯡꯆꯥꯕꯗꯣ ꯑꯃꯨꯛ ꯇꯨꯝꯈ꯭ꯔꯦ꯫ ꯃꯃꯥ ꯑꯗꯨꯁꯨ ꯃꯆꯥꯒꯤ ꯀꯣꯛꯇꯣ ꯍꯣꯠꯂꯝꯃꯤ꯫ ꯍꯟꯗꯛꯃꯨꯛꯁꯨ ꯁꯅꯥꯒꯤ ꯁꯝꯅꯥ ꯑꯃ ꯐꯨꯛꯂꯝꯃꯤ꯫ ꯍꯤꯡꯆꯥꯕ ꯍꯟꯗꯛꯃꯨꯛꯁꯨ ꯃꯤꯀꯞ ꯊꯣꯔꯛꯏ꯫ ꯏꯃꯥ, ꯀꯩꯅꯣ, ꯅꯥꯏ ꯍꯥꯏꯕꯅꯦ꯫ ꯏꯃꯥꯗꯤ ꯍꯟꯗꯛꯃꯨꯛꯁꯨ ꯃꯪ ꯑꯃ ꯃꯪꯂꯨꯔꯦꯗꯅ꯫ ꯍꯟꯗꯛꯀꯤ ꯃꯪ ꯑꯗꯨꯗꯅꯅꯦ, ꯁꯅꯥꯒꯤ ꯁꯦꯝ ꯄꯥꯝꯕꯤ ꯑꯃꯗ ꯁꯅꯥꯒꯤ ꯁꯦꯝ ꯃꯌꯥꯝ ꯑꯃ ꯄꯥꯟꯕ ꯎꯔꯝꯃꯤ꯫ ꯁꯦꯝ ꯑꯗꯣ ꯇꯞꯅ ꯇꯞꯅ ꯀꯪꯁꯤꯜꯂꯛꯏ꯫ ꯁꯦꯝ ꯄꯥꯝꯕꯤ ꯑꯗꯨꯅ ꯀꯪꯁꯤꯜꯂꯛꯂꯤꯕꯗꯨꯒꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ? ꯁꯦꯝ ꯄꯥꯝꯕꯤꯒꯤ ꯃꯔꯥꯁꯤꯡ ꯑꯗꯣ ꯎꯆꯤ ꯑꯃꯅ ꯅꯨꯡꯇꯤꯒꯤ ꯆꯤꯛꯄꯗꯒꯤꯅꯦ, ꯁꯦꯝ ꯄꯥꯝꯕꯤ ꯑꯗꯣ ꯀꯪꯁꯤꯜꯂꯤꯕꯅꯤ꯫ ꯎꯆꯤ ꯑꯗꯨ ꯐꯥꯔꯕꯗꯤ ꯁꯦꯝ ꯄꯥꯝꯕꯤ ꯑꯗꯣ ꯀꯪꯁꯤꯜꯂꯔꯣꯏ꯫ ꯍꯟꯗꯛꯃꯨꯛꯁꯨ ꯍꯤꯡꯆꯥꯕ ꯑꯗꯨ ꯑꯃꯨꯛ ꯇꯨꯝꯂꯝꯃꯤ꯫ ꯃꯃꯥ ꯑꯗꯨꯅ ꯑꯃꯨꯛ ꯁꯅꯥꯒꯤ ꯁꯝꯅꯥ ꯑꯃ ꯊꯗꯠꯂꯝꯃꯤ꯫ ꯍꯤꯡꯆꯥꯕꯗꯨ ꯀꯟꯅ ꯂꯥꯎꯗꯨꯅ, ꯅꯥꯏ ꯍꯥꯏꯕꯅꯤ ꯏꯃꯥ꯫ ꯉꯁꯤꯁꯤꯕꯨ ꯏꯃꯥꯕꯨ ꯀꯩꯗꯧꯔꯒꯦ? ꯏꯃꯥꯗꯤ ꯎꯏꯊꯔꯨꯔꯦꯗꯅ꯫ ꯑꯗꯣ ꯏꯆꯥ, ꯍꯧꯖꯤꯛ ꯏꯃꯥꯅ ꯇꯨꯝꯕꯗ ꯃꯪ ꯑꯃ ꯃꯪꯏ꯫ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯍꯩꯕ ꯆꯍꯤ 110 ꯁꯨꯔꯕ ꯅꯨꯄꯥ ꯑꯃ ꯎꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯣ ꯃꯇꯧ ꯀꯔꯝꯅ ꯁꯤꯒꯅꯤ? ꯃꯥꯒꯤ ꯃꯈꯨꯠ ꯑꯣꯏꯗ ꯃꯅꯤꯒꯤ ꯈꯨꯗꯣꯞ ꯑꯃ ꯁꯤꯔꯤꯕꯗꯣ, ꯃꯗꯨ ꯂꯧꯊꯣꯛꯂꯕꯗꯤ ꯈꯨꯗꯛꯇ ꯑꯍꯜ ꯑꯗꯨ ꯁꯤꯒꯅꯤ꯫ ꯏꯃꯥ, ꯀꯣꯛꯀ ꯍꯣꯠꯄꯤꯔꯛꯑꯅꯨ꯫ ꯅꯆꯥꯅꯦ ꯐꯖꯅ ꯑꯝꯇ ꯄꯣꯊꯥꯒꯦ꯫ ꯍꯣꯏ ꯍꯣꯏ, ꯄꯣꯊꯥꯔꯣ꯫ ꯃꯃꯥꯗꯨ ꯁꯝꯅꯥ 3 ꯑꯗꯨ ꯄꯨꯗꯨꯅ ꯃꯆꯥꯒꯤ ꯀꯥꯗꯒꯤ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯇꯥꯡꯕꯕꯨ ꯑꯃꯨꯛ ꯍꯥꯟꯅꯒꯨꯝꯅ ꯑꯣꯜꯍꯜꯂꯝꯃꯤ ꯃꯃꯥ ꯑꯗꯨꯅ, ꯁꯦꯁꯦ, ꯅꯪꯅ ꯍꯥꯏꯕ ꯁꯅꯥꯒꯤ ꯁꯝꯅꯥ 3 ꯍꯥꯏꯕꯗꯣ, ꯑꯇꯩꯅꯦ ꯃꯥꯅ ꯍꯥꯏꯕꯁꯤꯡ ꯑꯗꯨꯗꯤ ꯅꯪ ꯇꯥꯍꯧꯕ ꯅꯠꯇ꯭ꯔꯣ? ꯇꯥꯍꯧꯋꯦ ꯏꯃꯥ꯫ ꯑꯗꯨꯗꯤ ꯑꯩ ꯆꯠꯅꯅꯕ ꯇꯧꯔꯒꯦꯀꯣ ꯏꯃꯥ꯫ ꯍꯣꯏ ꯍꯣꯏ, ꯆꯠꯂꯣ ꯆꯠꯂꯣ꯫ ꯑꯇꯥꯡꯕꯁꯨ ꯍꯤꯡꯆꯥꯕꯒꯤ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯄꯥꯠ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯍꯥꯏꯕꯗ ꯄꯥꯠꯀꯤ ꯋꯥꯡꯃꯗ ꯂꯩꯔꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯁꯨ ꯑꯇꯥꯡꯕꯕꯨ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯇꯥꯡꯕꯅ ꯍꯤꯡꯆꯥꯕꯅ ꯍꯥꯏꯔꯛꯄꯗꯨꯃꯛ ꯍꯥꯏꯔꯝꯃꯤ꯫ ꯑꯍꯜ ꯑꯗꯨ ꯈꯨꯗꯛꯇꯨꯗ ꯈꯨꯗꯣꯞ ꯑꯗꯨ ꯂꯧꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯈꯨꯗꯣꯞ ꯑꯗꯨ ꯑꯇꯥꯡꯕꯗ ꯄꯤꯔꯝꯂꯒ ꯊꯋꯥꯏ ꯊꯥꯔꯝꯃꯤ꯫ ꯑꯇꯥꯡꯕꯁꯨ ꯑꯁꯨꯝ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯅꯨꯄꯥ ꯑꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯇꯥꯡꯕꯅ ꯍꯤꯡꯆꯥꯕꯅ ꯍꯥꯏꯔꯛꯄꯁꯤꯡ ꯑꯗꯨ ꯍꯥꯏꯔꯝꯃꯤ꯫
ꯁꯦꯝ ꯄꯥꯝꯕꯤ ꯃꯈꯣꯡꯗ ꯇꯧꯗꯨꯅ ꯌꯦꯡꯂꯨꯕꯗ ꯎꯆꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯎꯆꯤ ꯑꯗꯨ ꯍꯦꯛ ꯍꯥꯠꯄꯒ ꯁꯦꯝ ꯄꯥꯝꯕꯤꯗꯨ ꯍꯥꯟꯅꯒꯨꯝꯅ ꯐꯖꯅ ꯄꯥꯜꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯁꯦꯜ ꯄꯥꯏꯕ ꯅꯨꯄꯥꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯁꯅꯥ ꯄꯤꯛ ꯊꯟꯅ ꯍꯥꯞꯄ ꯗꯣꯂꯥꯏ ꯑꯃ ꯑꯇꯥꯡꯕꯗ ꯄꯤꯔꯝꯃꯤ꯫ ꯑꯇꯥꯡꯕ ꯄꯣꯠꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯀꯣꯅꯨꯡ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯇꯥꯡꯕꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯃꯥꯅ ꯑꯍꯤꯡ ꯂꯦꯛꯈꯤꯕ ꯌꯨꯝ ꯑꯗꯨ ꯌꯧꯔꯛꯂꯝꯃꯤ꯫ ꯌꯨꯝ ꯑꯗꯨꯗ ꯆꯪꯗꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ꯫ ꯃꯄꯥꯗꯨꯅ ꯅꯤꯡꯊꯤ ꯇꯨꯔꯦꯜꯗ ꯀꯨꯝꯗꯨꯅ ꯊꯝꯕꯥꯜ ꯑꯉꯧꯕ ꯑꯗꯨꯒꯤ ꯊꯝꯕꯧ ꯇꯥꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯗ ꯄꯤꯖꯔꯝꯃꯤ꯫ ꯊꯝꯕꯧ ꯑꯗꯨ ꯍꯦꯛ ꯆꯥꯕꯒ ꯑꯉꯥꯡ ꯅꯨꯄꯤ ꯑꯗꯨ ꯃꯔꯣꯜ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯄꯥꯗꯣ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯄꯥ ꯑꯗꯨꯅꯁꯨ ꯁꯅꯥ ꯄꯤꯛ ꯊꯟꯅ ꯌꯥꯎꯕ ꯗꯣꯂꯥꯏ ꯑꯃ ꯄꯤꯔꯛꯂꯝꯃꯤ꯫ ꯑꯇꯥꯡꯕ ꯗꯣꯂꯥꯏ ꯑꯅꯤ ꯑꯗꯨ ꯄꯨꯗꯨꯅ ꯀꯣꯅꯨꯡ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯀꯣꯅꯨꯡꯁꯨ ꯌꯧꯔꯛꯂꯝꯃꯤ꯫ ꯂꯥꯟꯃꯤ ꯑꯃꯅ ꯆꯦꯟꯁꯤꯟꯗꯨꯅ ꯅꯤꯡꯊꯧꯗ ꯍꯜꯂꯛꯄꯒꯤ ꯄꯥꯎ ꯑꯗꯨ ꯄꯤꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤꯗꯤ ꯑꯇꯥꯡꯕ ꯍꯜꯂꯛꯂꯦ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨ ꯊꯣꯛꯂꯛꯇꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯁꯅꯥꯅ ꯄꯤꯛ ꯊꯟꯅ ꯌꯥꯎꯕ ꯗꯣꯂꯥꯏ ꯑꯅꯤ ꯑꯃꯁꯨ ꯄꯨꯔꯛꯄ ꯑꯗꯨ ꯎꯕꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯑꯇꯥꯡꯕ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯏꯅꯤꯡꯊꯧꯅ ꯍꯥꯏꯕꯤꯈꯤꯕ ꯍꯤꯡꯆꯥꯕ ꯑꯗꯨꯒꯤ ꯁꯝꯅꯥ 3 ꯄꯨꯔꯛꯑꯣ ꯍꯥꯏꯕꯗꯣ ꯁꯤꯗ ꯂꯩꯖꯔꯦ꯫ ꯅꯤꯡꯊꯧ ꯑꯇꯥꯡꯕꯗꯒꯤ ꯁꯝꯅꯥ 3 ꯑꯗꯨ ꯂꯧꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯉꯝꯐꯗ꯭ꯔꯕ ꯊꯕꯛ ꯑꯁꯤꯕꯨ ꯅꯪꯅ ꯃꯇꯧ ꯀꯔꯝꯅ ꯄꯥꯡꯊꯣꯛꯂꯤꯕꯅꯣ ꯍꯥꯏꯌꯨ ꯑꯇꯥꯡꯕ꯫ ꯑꯇꯥꯡꯕ ꯋꯥꯔꯤ ꯄꯨꯝꯕ ꯅꯤꯡꯊꯧꯗ ꯂꯤꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯅꯣꯛꯂꯒ ꯑꯩꯒꯤ ꯏꯆꯥ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯆꯥꯕ ꯅꯨꯄꯥꯗꯤ ꯅꯪꯅꯤꯗꯅ꯫ ꯉꯁꯤꯗꯒꯤꯗꯤ ꯏꯆꯥꯅꯨꯄꯤ ꯑꯁꯦ ꯅꯪꯉꯣꯟꯗ ꯄꯤꯔꯕꯅꯤ ꯑꯇꯥꯡꯕ꯫ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯇꯥꯡꯕꯒ ꯔꯥꯖꯀꯨꯃꯥꯔꯤꯒꯗꯤ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯇꯥꯡꯕꯅ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯂꯧꯔꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗ ꯃꯆꯥꯅꯨꯄꯥ ꯑꯃꯁꯨ ꯐꯪꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫